ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯑꯟꯖꯨ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯂꯥꯏꯔꯦꯟ ꯄꯣꯛꯄꯤ ꯀꯧꯕ ꯈꯨꯟ ꯑꯃꯗ ꯂꯧ ꯎꯕ ꯈꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ 2 ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯑꯍꯟꯒꯤ ꯃꯤꯡꯅ ꯂꯥꯏꯕ, ꯑꯗꯨꯒ ꯑꯇꯣꯝꯕꯒꯤ ꯃꯤꯡꯅ ꯑꯌꯥꯡꯕ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯕ ꯌꯥꯝꯅ ꯆꯝꯖꯕ ꯏꯄꯪ ꯄꯪꯖꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯑꯌꯥꯡꯕꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤ, ꯃꯤ ꯊꯦꯡꯅꯕ ꯉꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤꯅꯩ, ꯑꯃꯅ ꯑꯃꯒꯤꯗꯃꯛ ꯌꯥꯝꯅ ꯈꯟꯅꯩ꯫ ꯈꯝꯕ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯤ, ꯁꯨꯕ ꯆꯠꯄ ꯐꯖꯅ ꯉꯝꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯃꯆꯥꯁꯤꯡꯅ ꯃꯥꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯇꯧꯈ꯭ꯔꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯈꯝꯕꯒꯤ ꯅꯨꯄꯤ ꯂꯦꯝꯕꯤ ꯑꯍꯟ ꯑꯣꯏꯔꯕꯁꯨ ꯈꯝꯕꯗꯒꯤꯗꯤ ꯃꯥꯅ ꯃꯁꯥ ꯈꯔ ꯀꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯃꯥꯅ ꯃꯄꯨꯡ ꯑꯣꯏꯅ ꯀꯣꯏꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ, "ꯃꯣꯏ ꯄꯥꯕ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯎ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯑꯇꯣꯝꯕ, ꯅꯕꯥꯅꯤꯁꯨ ꯂꯥꯛꯂꯣ." ꯑꯁꯨꯝ ꯀꯧꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯐꯝꯅꯔꯝꯃꯤ꯫ ꯈꯝꯕꯅ, "ꯆꯥꯁꯥ, ꯁꯤꯗꯒꯤꯗꯤ ꯅꯣꯡ ꯆꯨꯕ ꯍꯧꯔꯛꯂꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯅꯈꯣꯏ 2 ꯂꯧ ꯆꯠꯇꯨꯅ ꯅꯥꯄꯤ ꯁꯤꯡꯕꯤꯁꯤꯡꯗꯨ ꯃꯟꯊꯣꯛ ꯈꯣꯠꯇꯣꯛꯄ ꯍꯧꯕ ꯌꯥꯔꯦ꯫ ꯃꯗꯨ ꯂꯣꯏꯔꯒ ꯁꯟꯄꯣꯠ ꯈꯣꯏꯅꯕ ꯇꯧꯁꯤ꯫ ꯑꯗꯨꯅ ꯅꯕꯥꯅꯤꯁꯨ ꯉꯟꯅ ꯄꯣꯊꯥꯅꯔꯨꯔꯣ꯫ ꯍꯌꯦꯡ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯠꯁꯤ." ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤꯡꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ꯫ ꯅꯣꯡꯉꯥꯜꯂꯤ꯫ ꯉꯟꯅ ꯍꯧꯒꯠꯅꯗꯨꯅ ꯁꯟꯄꯣꯠ ꯈꯣꯏꯅꯕ ꯁꯟ ꯒꯥꯔꯤꯗ ꯃꯆꯥ 2ꯗꯨ ꯁꯟꯄꯣꯠ ꯈꯣꯏꯕꯗ ꯆꯪꯒꯗꯕ ꯂꯥꯡꯒꯣꯜ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯄꯣꯠꯁꯤꯡꯗꯨ ꯍꯥꯞꯀꯠꯇꯨꯅ ꯇꯣꯡꯈꯠꯈ꯭ꯔꯤ꯫ ꯃꯄꯥꯁꯨ ꯆꯠꯄ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯑꯌꯥꯡꯕꯅ, "ꯕꯥꯕꯥ, ꯄꯥꯕꯗꯤ ꯂꯩꯕꯤꯍꯧꯔꯣ, ꯑꯩꯈꯣꯏ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯒꯦ." ꯈꯝꯕꯅ, "ꯏꯄꯥ ꯌꯥꯎꯗꯅ ꯅꯈꯣꯏꯕꯨ ꯊꯕꯛꯁꯤꯡꯗꯨ ꯍꯩꯒꯗꯧꯔꯤꯕ꯭ꯔꯣ?" ꯂꯥꯏꯕꯅ, "ꯍꯩꯅꯤꯗ ꯄꯥꯕ, ꯄꯥꯕꯨ ꯄꯣꯊꯥꯕꯤꯍꯧꯔꯣ, ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ." "ꯐꯔꯦ ꯐꯔꯦ, ꯏꯆꯥꯁꯤꯡꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯄꯥ ꯂꯩꯍꯧꯔꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯂꯧꯐꯝꯗꯨ ꯌꯧꯗꯨꯅ ꯊꯕꯛ ꯍꯧꯈ꯭ꯔꯤ꯫ ꯅꯨꯡꯁꯥ ꯃꯔꯛꯇ ꯁꯨꯕꯅ ꯋꯥꯔꯛꯇꯨꯅ ꯃꯆꯤꯜ ꯃꯅꯥꯎꯗꯨ ꯉꯥꯏꯍꯥꯛ ꯂꯧꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯎꯈꯥ ꯑꯃꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯄꯣꯊꯥꯔꯤꯉꯩ ꯃꯄꯥ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯕꯤꯔꯛꯂꯝꯃꯤ꯫ ꯑꯌꯥꯡꯕꯅ, "ꯕꯥꯕꯥ, ꯑꯁꯨꯛ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯁꯤꯗ ꯑꯁꯨꯛ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯅꯤ ꯍꯥꯏꯗꯅ ꯊꯤꯜꯂꯛꯂꯤꯕ? ꯂꯥꯛꯂꯅꯨ ꯍꯥꯏꯔꯒ ꯈꯨꯠꯅꯥꯏꯒꯤ ꯈꯨꯠꯁꯥꯅꯗꯤ ꯉꯁꯤꯒꯤ ꯅꯨꯡꯁꯥꯁꯤ ꯑꯃꯨꯛ ꯅꯥꯗꯅꯅꯤꯀꯣ ꯄꯥꯕ꯫ ꯅꯈꯣꯏ ꯋꯥꯔꯝꯒꯅꯤ, ꯆꯥꯛ ꯂꯥꯝꯃꯝꯃꯅꯤꯅ ꯄꯨꯔꯛꯄꯅꯤꯅꯦꯍꯦ꯫ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ, ꯏꯄꯥ ꯀꯩꯁꯨ ꯇꯧꯗꯦꯀꯣ." ꯃꯆꯥꯁꯤꯡꯅ ꯁꯨꯔꯤꯕ ꯊꯕꯛꯇꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯁꯣꯏ ꯑꯉꯥꯝ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯅꯕ ꯍꯥꯏꯕꯤꯔꯝꯃꯤ, ꯑꯃꯗꯤ ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯂꯣꯏꯔꯒ ꯀꯔꯤ ꯊꯕꯛꯅꯆꯤꯡꯕ ꯇꯧꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯁꯤꯡꯅ ꯍꯜꯂꯣ, ꯌꯨꯝꯗ ꯄꯣꯊꯥꯔꯨꯔꯣ ꯍꯥꯏꯗꯅ ꯃꯄꯥꯗꯨ ꯍꯜꯍꯟꯈꯤ꯫ ꯑꯌꯥꯡꯕ ꯑꯃꯗꯤ ꯂꯥꯏꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯉꯝꯕ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯌꯨꯝ ꯍꯜꯂꯛꯂꯤ꯫ ꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗ ꯃꯄꯥꯗꯨ ꯃꯥꯡꯒꯣꯜꯗ ꯃꯃꯥ ꯂꯦꯝꯕꯤꯅ ꯂꯋꯥꯏꯗ ꯏꯁꯤꯡ ꯀꯟꯅ ꯊꯥꯗꯨꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯥꯏꯕꯅ, "ꯕꯥꯕꯥ, ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯀꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ?" ꯂꯦꯝꯕꯤꯅ, "ꯑꯣ, ꯉꯁꯥꯏ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯅꯨꯡꯁꯥꯅ ꯈꯔ ꯐꯨꯊꯈꯤꯕꯗꯨꯗ ꯌꯨꯝ ꯌꯧꯔꯒ ꯃꯀꯣꯛ ꯉꯥꯎꯋꯦꯅ ꯏꯃꯥꯅꯤ ꯏꯁꯤꯡ ꯊꯥꯕꯤꯔꯝꯂꯤꯕꯁꯤꯅꯤ." ꯂꯥꯏꯕꯅ, "ꯑꯩꯗꯤ ꯂꯥꯛꯂꯅꯨꯀꯣ ꯄꯥꯕ ꯍꯥꯏꯔꯝꯂꯒ ꯆꯠꯂꯕꯅꯤ, ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯥꯛꯏ." ꯂꯦꯝꯕꯤꯅ, "ꯅꯣꯏ ꯋꯥꯔꯝꯂꯅꯤ, ꯆꯥꯛ ꯂꯥꯝꯃꯝꯒꯅꯤ ꯍꯥꯏꯗꯅ ꯆꯥꯅꯕ ꯈꯔ ꯊꯤꯟꯕꯤꯔꯨꯒꯦꯅ ꯆꯠꯈꯤꯕꯅꯤ꯫ ꯅꯨꯡꯁꯥꯅ ꯀꯟꯅ ꯐꯨꯈꯤꯕꯗꯨꯗ ꯃꯀꯣꯛꯁꯤ ꯇꯧꯔꯤꯕ ꯖꯥꯠꯅꯤꯗ ꯏꯆꯥꯁꯥ." ꯑꯌꯥꯡꯕꯅ, "ꯄꯥꯕꯅ ꯃꯆꯥ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗꯅꯕꯗꯤ ꯇꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯁꯣꯏ ꯉꯥꯝꯗꯅꯕ ꯃꯅꯤꯡ ꯃꯃꯥꯡ ꯌꯦꯡꯗꯕ ꯌꯥꯗ꯭ꯔꯦ꯫ ꯆꯣ, ꯄꯥꯕꯁꯦ ꯃꯥꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡꯗ ꯍꯤꯞꯍꯟꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯋꯥ ꯂꯥꯎꯅ ꯉꯥꯡꯅꯔꯒꯨꯝꯁꯤ꯫ ꯌꯥꯔꯤꯈꯩ ꯀꯣꯛ ꯉꯥꯎꯕ ꯇꯧꯔꯗꯤ ꯃꯐꯝ ꯆꯥꯕꯗ ꯐꯖꯅ ꯍꯤꯞꯍꯟꯕ ꯅꯠꯇ꯭ꯔꯒ ꯐꯝꯍꯟꯕ ꯇꯧꯗꯨꯅ ꯖꯒꯥꯗꯨ ꯂꯥꯡꯍꯜꯂꯣꯏꯗꯕꯅꯤ꯫ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯔꯤꯈꯩ ꯐꯒꯗꯧꯔꯤꯕꯅꯤ." ꯃꯌꯥꯝꯗꯨ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯛꯏ꯫ ꯂꯦꯝꯕꯤꯅ, "ꯃꯣꯏ ꯄꯥꯕ, ꯀꯣꯛ ꯉꯥꯎꯔꯒ ꯏꯁꯤꯡ ꯊꯛꯄ ꯐꯠꯇꯦ ꯍꯥꯏꯌꯦ, ꯉꯥꯛꯇꯪ ꯈꯥꯡꯉꯨ." ꯑꯌꯥꯡꯕꯅ, "ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯏꯃꯥ? ꯄꯤꯊꯛꯀꯗꯕꯅꯤ, ꯏꯁꯤꯡ ꯑꯣꯏꯒꯦꯔꯥ ꯍꯩ ꯃꯍꯤ ꯑꯣꯏꯒꯦꯔꯥ, ꯃꯍꯤꯒꯤ ꯁꯔꯨꯛꯁꯦ ꯄꯤꯊꯛꯄꯤꯒꯗꯕꯅꯤ."
ꯊꯥꯏꯅ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯔꯝꯕꯁꯤꯡꯗꯨꯒ ꯍꯧꯖꯤꯛꯀ ꯈꯦꯠꯅꯕ ꯌꯥꯝꯅ ꯌꯥꯎꯔꯦꯗ ꯁꯤꯗ ꯅꯠꯇꯦ ꯂꯣꯏꯅ ꯂꯥꯜꯂꯦ ꯑꯍꯜꯁꯤꯡꯅ ꯍꯥꯏꯔꯝꯕꯗꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯏꯃꯥꯒꯤꯁꯦ ꯑꯗꯨꯕꯨ ꯑꯍꯜꯁꯤꯡꯅ ꯆꯠꯅꯔꯝꯕ ꯃꯈꯩ ꯂꯣꯏꯅ ꯆꯨꯝꯕꯗꯤ ꯂꯩꯇꯦꯗꯅ ꯃꯗꯨ ꯍꯥꯏꯕꯅꯤ ꯏꯃꯥ ꯏꯁꯤꯡ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯏꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯨꯗꯨꯅ ꯃꯄꯥꯗ ꯄꯤꯊꯛꯏ ꯃꯄꯥꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯛꯂꯤ ꯂꯥꯏꯕꯅ ꯃꯥ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯄꯥꯕꯁꯨ ꯈꯔ ꯐꯔꯕꯅꯤꯅ ꯄꯥꯕꯒꯤ ꯍꯥꯟꯅ ꯈꯔ ꯄꯤꯖꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯏꯔꯨ ꯃꯥꯏꯊꯜꯂꯨꯖꯔꯨꯈꯤꯒꯦ ꯑꯗꯨ ꯍꯜꯂꯛꯂꯒ ꯑꯩꯈꯣꯏ ꯃꯨꯛ ꯆꯥꯔꯁꯤ ꯑꯗꯨꯅ ꯃꯄꯥꯒꯤ ꯆꯥꯅꯕꯗꯨ ꯃꯃꯥꯅ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯟꯅ ꯄꯤꯖꯕꯤꯔꯤ ꯂꯣꯏꯔꯒ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯆꯥꯃꯤꯟꯅꯈ꯭ꯔꯤ ꯅꯨꯡꯇꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯂꯧꯕꯨꯛ ꯆꯠꯇꯨꯅ ꯐꯧ ꯍꯨꯟꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ ꯏꯁꯤꯡ ꯈꯔ ꯋꯥꯠꯄꯅ ꯅꯣꯡꯃꯗꯤ ꯂꯧꯕꯨꯛꯇꯒꯤ ꯉꯟꯇꯥꯅ ꯍꯜꯂꯛꯂꯤ ꯍꯌꯦꯡ ꯏꯁꯤꯡ ꯊꯥꯖꯤꯜꯂꯒ ꯐꯧ ꯍꯨꯜꯂꯁꯤ ꯍꯥꯏꯅꯔꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯍꯪꯉꯛꯏ ꯑꯇꯣꯝꯕꯧ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯂꯥꯏꯕꯅ ꯃꯥ ꯑꯩꯈꯣꯏ ꯑꯌꯥꯡꯕꯗꯤ ꯂꯩꯇꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯈꯤꯇ ꯂꯧꯔꯨ ꯂꯥꯎꯅꯦ ꯍꯣꯏ ꯃꯥ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯔꯛꯑꯣ ꯊꯨꯝꯒꯅꯦ ꯍꯦꯟꯇꯥꯛ ꯆꯐꯨ ꯃꯆꯥ ꯑꯃ ꯌꯣꯟꯕꯅꯤ ꯃꯗꯨ ꯂꯩꯔꯨꯁꯨ ꯏꯃꯥꯅ ꯑꯃꯨꯛ ꯆꯠꯇꯨꯅ ꯂꯩꯔꯗꯤ ꯆꯥꯛ ꯊꯦꯡꯈꯤ ꯇꯥꯔꯦ ꯍꯣꯏ ꯃꯥ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯀꯩꯊꯦꯜ ꯌꯧꯔꯕꯗ ꯄꯣꯠ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯊꯨꯝꯒ ꯍꯦꯟꯇꯥꯛꯀꯗꯨ ꯂꯩꯔꯤ ꯂꯣꯏꯗꯨꯅ ꯃꯌꯨꯝ ꯍꯟꯕꯒꯤ ꯂꯝꯕꯤꯗ ꯃꯅꯥꯎꯅꯨꯄꯥ ꯑꯌꯥꯡꯕ ꯊꯦꯡꯅꯔꯤ ꯑꯌꯥꯡꯕꯅ ꯀꯩ ꯂꯩꯔꯨꯏꯅꯣ ꯏꯆꯥ ꯂꯥꯏꯕ ꯄꯣꯠꯇꯨ ꯎꯠꯇꯨꯅ ꯇꯨ ꯁꯤ ꯂꯩꯔꯨꯏꯅꯤ ꯑꯌꯥꯡꯕꯅ ꯄꯣꯠꯁꯤꯡꯗꯨꯒꯤ ꯃꯃꯜ ꯍꯪꯕꯗ ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ ꯂꯣꯏꯅ ꯍꯦꯟꯖꯤꯟꯅ ꯄꯣꯠꯁꯤꯡꯗꯨꯒꯤ ꯃꯃꯜꯗꯨ ꯂꯧꯍꯧꯔꯦ ꯍꯥꯏꯕ ꯈꯪꯂꯛꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯄꯣꯠ ꯂꯧꯐꯝꯗꯨꯗ ꯍꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯋꯥꯈꯜ తాꯔꯗꯨꯅ ꯆꯣꯞꯄꯅꯤ ꯈꯪꯕꯗꯒꯤ ꯃꯥꯅ ꯍꯥꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯝꯅ ꯐꯔꯤ ꯁꯦꯜ ꯍꯟꯒꯗꯕ ꯋꯥꯠꯍꯧꯕꯅꯤ ꯄꯤꯒꯦꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯂꯥꯏꯕꯗꯤ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤ ꯀꯣꯟꯅ ꯂꯥꯛꯄꯗ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯊꯝꯂꯕꯅꯤ ꯑꯌꯥꯡꯕꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯛꯂꯕꯅꯤꯅ ꯁꯦꯜ ꯑꯔꯦꯝꯕꯗꯣ ꯄꯨꯈꯤꯕ ꯌꯥꯔꯗ꯭ꯔꯥ ꯈꯨꯔꯥ ꯍꯣ ꯁꯤꯗ ꯂꯩ ꯄꯥꯏꯁꯤꯟꯈ꯭ꯔꯣ ꯁꯦꯜꯗꯨ ꯂꯧꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯃꯌꯨꯝ ꯍꯟꯈ꯭ꯔꯤ ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝ ꯁꯣꯜꯍꯧꯋꯤ ꯄꯪꯉꯦꯗꯅ ꯁꯦꯜ ꯈꯔ ꯍꯦꯟꯅ ꯂꯧꯍꯧꯒꯦ ꯇꯧꯔꯒ ꯑꯉꯥꯡ ꯃꯃꯥꯡꯗ ꯆꯠꯄꯝꯅꯤꯗ ꯑꯁꯨꯝ ꯁꯣꯟꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯋꯤ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯑꯌꯥꯡꯕꯅ ꯁꯥꯎꯅꯤꯡꯅ ꯃꯔꯣꯜ ꯂꯣꯜꯂꯤ ꯀꯌꯥꯗ ꯀꯗꯔ ꯍꯩꯔꯤꯕ ꯈꯨꯔꯥꯅꯣ ꯑꯩ ꯎꯕꯗꯨꯗ ꯑꯩꯉꯣꯟꯗꯗꯤ ꯃꯥꯒꯤ ꯂꯧꯅꯝꯗꯣ ꯆꯪꯉꯔꯣꯏ ꯈꯪꯗꯅ ꯁꯠ ꯄꯤꯊꯣꯔꯛꯂꯤꯅꯤ ꯁꯦꯜꯗꯣ ꯆꯣ ꯈꯔ ꯁꯤꯡꯉꯨꯕ ꯀꯩꯗꯧꯒꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁꯤꯡꯁꯦ ꯑꯣꯏꯖꯕ ꯊꯤꯕ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯑꯩꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯃꯜꯗꯣ ꯆꯨꯝꯃꯕꯣꯏ ꯅꯤꯡꯗꯨꯅ ꯁꯦꯜꯗꯣ ꯄꯤꯁꯤꯜꯂꯨꯕꯅꯤꯗ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯠꯃꯟꯗꯦꯗ ꯑꯗꯨꯅ ꯈꯔ ꯂꯥꯛꯄ ꯐꯩꯕ ꯍꯩꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯤ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯁꯤꯡꯗꯨ ꯃꯃꯥ ꯃꯄꯥꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯁꯤꯡꯁꯦ ꯅꯪꯒꯤ ꯅꯃꯤꯠꯇꯨ ꯀꯣꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯄꯥꯟꯒꯦ ꯍꯥꯏꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯂꯦꯝꯕꯤꯅ ꯑꯆꯧꯕ ꯅꯪꯒꯤ ꯈꯟꯕꯗ ꯏꯃꯥꯗꯤ ꯋꯥꯗꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯍꯤꯡꯂꯤꯉꯩꯗꯤ ꯃꯐꯩ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗꯗꯤ ꯅꯣꯏ ꯀꯔꯝ ꯍꯤꯡꯍꯧꯒꯅꯤ ꯈꯟꯕꯗ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯅꯅꯥꯎꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦ ꯃꯥꯗꯤ ꯃꯥꯅ ꯊꯣꯛꯄ ꯍꯤꯡꯕ ꯉꯝꯈꯤꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗꯣ ꯏꯃꯥ ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯃꯗꯤ ꯂꯩꯖꯔꯝꯖꯅꯤ ꯀꯌꯥꯗ ꯂꯥꯏꯅ ꯉꯥꯡꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯐꯔꯦ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯁꯅꯨ ꯏꯄꯥꯗꯤ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯂꯤ ꯅꯈꯣꯏ ꯑꯅꯤꯗ ꯑꯌꯥꯡꯕꯅ ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯕꯥꯕꯥ ꯏꯄꯥꯅ ꯈꯔ ꯀꯜꯂꯤꯉꯩꯁꯤꯗ ꯏꯄꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯂꯒꯦ ꯈꯜꯂꯤ ꯅꯣꯏꯒꯤ ꯈꯪꯅꯕ ꯅꯨꯡꯁꯤ ꯆꯥꯟꯅꯖꯕ ꯂꯩꯕ꯭ꯔꯣ ꯍꯥꯏꯌꯨꯅꯦ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤꯅ ꯌꯥꯔꯒꯦ ꯈꯟꯅꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯌꯥꯡꯕꯅ ꯑꯁꯨꯝ ꯈꯨꯝꯃꯛꯏ ꯑꯩꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯒ ꯀꯅꯥꯝꯇ ꯂꯩꯇꯦꯗ ꯄꯥꯕꯒ ꯏꯃꯥꯒꯅ ꯁꯤꯟꯕꯤꯕꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯖꯔꯤ ꯈꯝꯕꯅ ꯑꯆꯧꯕ ꯅꯪꯒꯤꯗꯤ ꯀꯝꯗꯧꯕ ꯂꯥꯏꯕ ꯏꯀꯥꯏꯅ ꯃꯃꯥꯏ ꯃꯈꯥꯗ ꯌꯦꯡꯊꯗꯨꯅ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯇꯞꯅ ꯈꯨꯝꯃꯛꯏ ꯕꯥꯕꯥ ꯑꯩꯒꯤꯗꯤ ꯂꯩ ꯍꯥꯏꯗꯥꯏ ꯑꯗꯨꯗꯤ ꯐꯔꯦꯅꯦ ꯀꯗꯥꯏꯗꯒꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯔꯣ ꯅꯃꯥꯒ ꯏꯕꯥꯅꯤ ꯆꯠꯇꯨꯅ ꯍꯦꯛꯇ ꯏꯃꯧ ꯍꯥꯏꯔꯨꯔꯗꯧꯕꯅꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ
ꯈꯨꯔꯥ ꯏꯉꯦꯂꯩꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯌꯥꯏꯐꯕꯤꯗꯨꯅꯤ꯫ ꯃꯃꯥꯅ ꯌꯥꯝ ꯊꯥꯖꯗꯅ ꯃꯆꯥꯅ ꯑꯗꯨꯝꯅꯒ ꯄꯥꯝꯖꯕ ꯈꯪꯅꯖꯕ ꯂꯩꯔꯝꯕꯗꯨꯗ ꯂꯛꯅꯁꯤꯜꯂꯛꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯤ ꯅꯣꯏꯅ ꯄꯪꯉꯦ ꯍꯥꯏꯅꯨꯀꯣ, ꯃꯥꯒꯤꯁꯨ ꯁꯤꯡꯖꯕ ꯖꯒꯥ ꯑꯃ ꯂꯩꯔꯝꯂꯤꯁꯤꯅꯤ꯫ ꯃꯤ ꯑꯄꯪꯕ ꯂꯩꯇꯕꯅꯤꯀꯣ, ꯃꯥꯒꯤ ꯂꯤꯊꯣꯔꯛꯄ ꯖꯒꯥ ꯑꯁꯤꯡꯕ ꯑꯃꯃꯝꯗꯤ ꯂꯣꯏꯅ ꯂꯩꯕꯅꯤ, ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ꯫ ꯃꯃꯥꯅ ꯋꯥꯁꯦ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯂꯣꯏꯅ ꯍꯧꯅ ꯅꯣꯛꯊꯣꯛꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯃꯊꯪ ꯂꯨꯍꯣꯡꯕꯤꯔꯤ꯫ ꯂꯥꯏꯕꯒꯤ ꯅꯨꯄꯤ ꯌꯥꯏꯐꯕꯤ ꯏꯪ ꯇꯞꯄꯤ, ꯂꯧꯁꯤꯡ ꯂꯩ, ꯌꯨꯝ ꯀꯣꯏꯕ ꯌꯥꯝꯅ ꯍꯩ꯫ ꯑꯗꯨꯒ ꯑꯌꯥꯡꯕꯒꯤ ꯅꯨꯄꯤꯗꯤ ꯃꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜꯗꯨꯗꯒꯤꯅꯤ꯫ ꯃꯃꯤꯡꯅ ꯊꯥꯔꯤꯛꯊꯥ ꯀꯧꯏ꯫ ꯊꯥꯔꯤꯛꯊꯥꯁꯨ ꯁꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯕꯨꯛꯇꯤ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯃꯃꯧ ꯑꯅꯤꯒꯤ ꯁꯦꯕꯥ ꯐꯪꯂꯕ ꯃꯇꯨꯡ ꯈꯝꯕ ꯀꯟꯅ ꯃꯁꯥ ꯉꯝꯂꯛꯇꯕꯗꯒꯤ ꯀꯟꯕ ꯉꯝꯗ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯦꯝꯕꯤꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯃꯁꯥ ꯍꯦꯟꯅ ꯁꯣꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯌꯥꯏꯐꯕꯤꯅ ꯇꯧꯕꯅ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯋꯥꯔꯛꯂꯕꯗꯤ ꯏꯁꯧ ꯂꯥꯡꯉꯦ ꯍꯥꯏꯅꯕꯗꯨꯅꯤ꯫ ꯅꯣꯡꯃꯗꯤ ꯌꯥꯏꯐꯕꯤ ꯊꯕꯛ ꯇꯧꯅ ꯈꯔ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯊꯟꯇ ꯁꯣꯜꯂꯝꯃꯤ꯫ ꯏꯃꯨꯡꯁꯤꯗ ꯃꯧꯁꯤꯕꯨ ꯑꯩ ꯏꯊꯟꯇꯔꯕ ꯂꯩꯔꯤꯁꯦ? ꯏꯇꯦꯡꯁꯦ ꯈꯔꯗꯁꯨ ꯄꯪꯁꯤꯜꯂꯛꯂꯗꯤ ꯐꯔꯣꯏꯗ꯭ꯔꯕ? ꯊꯕꯛ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯗꯕ ꯉꯝꯃꯤꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯇꯟꯖꯥꯗꯨꯗ ꯊꯥꯔꯤꯛꯊꯥꯁꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯐꯝꯕ ꯌꯥꯕ ꯐꯝꯃꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯒ ꯆꯥꯕ ꯌꯥꯕ ꯊꯛꯄ ꯌꯥꯕ ꯌꯦꯡꯗꯨꯅ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄ ꯂꯣꯏꯔꯛꯂꯤ꯫ ꯃꯆꯦꯒꯤ ꯊꯕꯛ ꯇꯧꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯅꯣꯛꯅꯕꯒꯨꯝ ꯇꯧꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯅ ꯊꯕꯛ ꯇꯧꯗꯨꯅꯇ ꯂꯩ, ꯉꯥꯏꯍꯥꯛꯇꯁꯨ ꯄꯣꯊꯥꯎ ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯌꯥꯏꯐꯕꯤ ꯁꯥꯎꯔꯛꯅꯅ ꯅꯆꯦꯗꯤꯅꯦ ꯊꯕꯛꯅ ꯏꯃꯥꯡꯗ ꯈ꯭ꯋꯥꯡ ꯀꯣꯏ ꯂꯩꯔꯒ ꯄꯣꯊꯥꯕꯗꯣ ꯈꯔ ꯍꯩꯅꯖꯗꯕ꯫ ꯑꯩꯒꯤꯁꯦ ꯏꯅꯥꯎꯈꯣꯏꯅꯗꯤ ꯈꯪꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯂꯅꯤ, ꯃꯔꯝꯗꯤ ꯏꯅꯥꯎꯅ ꯊꯕꯛꯁꯦ ꯈꯔ ꯀꯣꯝꯕ ꯍꯥꯏꯗꯨ ꯊꯣꯛꯂꯦꯀꯣ, ꯑꯗꯨꯅꯅꯤ꯫ ꯀꯔꯤꯅꯣꯗ ꯏꯆꯦꯒꯤ ꯋꯥꯁꯤꯗꯤ ꯀꯣꯆꯤ ꯑꯃ ꯏꯌꯥꯎ ꯌꯥꯎꯏꯗ꯫ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣ? ꯂꯩꯖꯗꯦ, ꯀꯗꯥꯏꯗꯒꯤ ꯂꯩꯔꯨꯗꯣꯏꯅꯣ? ꯏꯅꯥꯎꯈꯣꯏꯗꯤ ꯃꯄꯣꯛ ꯐꯩ ꯍꯥꯏꯔꯤꯕ, ꯅꯤꯡꯊꯧꯒꯤ ꯔꯥꯅꯤꯅꯒ ꯍꯦꯟꯄꯣꯟꯇꯦ ꯍꯥꯏꯕꯅꯤꯗ꯫ ꯊꯥꯔꯤꯛꯊꯥ ꯁꯥꯎꯅꯤꯡꯅ ꯃꯈꯣꯏ ꯃꯔꯤꯜ ꯕꯤꯔꯤ ꯕꯤꯔꯤ ꯊꯤꯠꯄ ꯃꯈꯩ ꯈꯨꯝꯂꯛꯏ꯫ ꯏꯆꯦꯗꯤ ꯈꯔ ꯀꯜꯂꯛꯄ ꯐꯥꯎꯔꯝꯗꯧ ꯃꯥꯜꯂꯤꯗ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯐꯥꯎꯔꯨꯅꯨ, ꯀꯥꯟꯅꯔꯣꯏ꯫ ꯑꯩꯗꯧꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦꯁꯦ ꯐꯪꯉꯔꯣꯏ ꯍꯥꯏꯔꯤꯕ꯫ ꯏꯅꯥꯎ ꯏꯕꯦꯝꯃ, ꯊꯕꯛ ꯂꯩꯇꯕ ꯏꯅꯥꯎꯗꯤ ꯄꯣꯊꯥꯕꯤꯔꯨꯔꯣ꯫ ꯅꯆꯦꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ, ꯑꯃꯨꯛꯇ ꯍꯣꯠꯅꯖꯍꯧꯈꯤꯒꯦ, ꯀꯥꯗ ꯂꯦꯡꯁꯤꯟꯕꯤꯈ꯭ꯔꯣ꯫ ꯈꯣꯟ ꯋꯥꯎꯔꯞꯅ ꯊꯥꯔꯤꯛꯊꯥꯁꯨ ꯈꯨꯝꯂꯛꯏ꯫ ꯀꯥꯗ ꯆꯪꯅꯤꯡꯉꯦ ꯆꯪꯅꯤ, ꯃꯄꯥꯟꯗ ꯂꯩꯅꯤꯡꯉꯦ ꯂꯩꯅꯤ꯫ ꯑꯩꯅ ꯀꯗꯥꯏꯗ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗꯣ ꯏꯆꯦꯅ ꯇꯥꯛꯄꯤꯔꯛꯑꯣ ꯍꯥꯏꯖꯈꯤꯗꯤꯌꯦ꯫ ꯑꯅꯤꯁꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤ ꯂꯩꯃꯗꯤ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯇꯟꯖꯥꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯈꯟꯅꯔꯛꯂꯅꯤ ꯈꯪꯕꯗꯒꯤ ꯄ꯭ꯔꯞ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯃꯧ ꯑꯇꯣꯝꯕꯤꯌꯥ, ꯃꯧ ꯑꯍꯜ, ꯀꯔꯤꯅꯣ ꯅꯣꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥꯗ ꯈꯟꯅꯐꯝ ꯊꯤꯗꯨꯅ ꯂꯩꯔꯦꯅꯦ ꯅꯈꯣꯏ ꯑꯅꯤꯌꯥ꯫ ꯃꯃꯧ ꯑꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯧ ꯑꯇꯣꯝꯕꯤꯌꯥ, ꯅꯪꯁꯨ ꯅꯆꯦꯅ ꯇꯧꯔꯤꯁꯦ ꯃꯇꯦꯡ ꯈꯤꯇꯁꯨ ꯄꯥꯡꯁꯤꯟꯕ ꯌꯥꯏ, ꯑꯗꯨꯁꯨ ꯇꯧꯗꯦ꯫ ꯅꯪꯅ ꯇꯧꯔꯤꯗೋ ꯈꯜꯂꯤꯗೋ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ꯫ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯐꯖꯅ ꯉꯥꯡꯅꯕ ꯇꯝꯃꯨꯀꯣ꯫ ꯑꯃꯠꯇꯗ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯅꯈꯣꯏ ꯑꯅꯤꯗꯅꯤꯀꯣ꯫ ꯊꯥꯔꯤꯛꯊꯥꯅ ꯏꯃꯥꯁꯨ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯏꯆꯦꯒꯤ ꯃꯤꯆꯪ ꯆꯪꯕꯤꯔꯤꯕꯅꯦꯕ꯫ ꯑꯆꯨꯝ ꯑꯔꯥꯟꯁꯨ ꯈꯪꯗꯅ ꯑꯩꯕꯨ ꯑꯔꯥꯟꯕꯅꯤ ꯀꯥꯏꯅ ꯀꯤꯠ ꯅꯝꯕꯤꯕ꯫ ꯏꯃꯥꯒ ꯏꯆꯦꯒꯅ ꯑꯃꯠꯇ ꯑꯣꯏꯕ, ꯑꯩꯕꯨꯅ ꯑꯔꯥꯟꯕ ꯇꯥꯍꯟꯕ꯫ ꯑꯁꯨꯝꯅ ꯃꯅꯦꯝꯅ ꯃꯆꯦꯒꯤ ꯃꯤꯆꯪ ꯆꯪꯉꯤ ꯈꯟꯗꯨꯅ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯀꯥꯗ ꯆꯪꯂꯛꯄ ꯉꯥꯏꯗꯨꯅ ꯈꯨ ꯀꯥꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯌꯥꯡꯕꯁꯨ ꯆꯪꯉꯛꯏ꯫ ꯀꯩꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯂꯤꯟ ꯑꯃꯣꯝꯗꯧꯅ ꯈꯨ ꯀꯥꯝꯗꯨꯅ ꯂꯩꯔꯝꯂꯤꯁꯤꯅ? ꯀꯔꯦꯝꯅꯧꯑꯣ, ꯌꯥꯝ ꯀꯔꯦꯝꯅꯧꯑꯣꯕ꯫ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯀꯔꯦꯝꯂꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯂꯗꯤꯀꯣ ꯍꯥꯏꯁꯤꯅꯤꯍꯦ, ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗꯦ ꯑꯩ꯫ ꯁꯤꯗꯤ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤꯗꯅ꯫ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯔꯨꯕꯇꯅꯤ, ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ? ꯏꯆꯦꯒ ꯑꯩꯒ ꯃꯔꯩ ꯈꯔ ꯌꯦꯠꯅꯕꯗ ꯏꯃꯥꯅ ꯏꯆꯦꯒꯤ ꯃꯤꯆꯪ ꯆꯪꯉꯤꯅꯤꯅꯦ, ꯑꯗꯨꯒ ꯑꯩꯕꯨꯅ ꯑꯔꯥꯟꯕ ꯇꯥꯍꯟꯕ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯃꯟꯕꯅ ꯀꯞꯊꯣꯔꯛꯏ꯫ ꯑꯌꯥꯡꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯅꯣꯛꯊꯣꯛꯂꯨꯔꯗꯤ ꯋꯥ ꯆꯥꯎꯊꯣꯔꯛꯂꯅꯤ ꯈꯟꯗꯨꯅ ꯅꯣꯛꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯃꯔꯝꯒꯤ ꯏꯇꯩꯃꯒ ꯑꯃꯨꯛ ꯃꯔꯩ ꯇꯧꯔꯨꯔꯤꯕꯅꯣ? ꯃꯥꯅ ꯊꯕꯛꯇ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕꯗꯨꯗ ꯋꯥꯅꯤ ꯈꯔꯗꯁꯨ ꯄꯣꯊꯥꯎ ꯍꯥꯏꯗꯅ ꯑꯩꯗꯤ ꯏꯆꯦꯅꯤ ꯅꯨꯡꯁꯤꯗꯅ ꯋꯥꯍꯟꯅꯤꯡꯗꯗꯨꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯑꯣꯟꯁꯤꯜꯂꯒ ꯑꯩꯕꯨ ꯆꯥꯒꯦ ꯇꯧꯔꯛꯂꯤꯅꯤꯅꯦ꯫
ꯑꯗꯨꯒ ꯏꯃꯥꯅ ꯏꯆꯦꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯃꯕꯥꯅꯤ ꯆꯪꯗꯅ ꯑꯩꯕꯨ ꯉꯥꯡꯖꯔꯤꯅꯤꯅꯦ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯇꯝꯃꯤ ꯑꯗꯨꯒ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯁꯤꯗ ꯅꯠꯇꯦ ꯅꯪꯅ ꯊꯕꯛ ꯍꯜꯂꯛꯄꯗꯗꯤ ꯊꯋꯥ ꯊꯣꯏꯅ ꯁꯥꯕꯤꯗꯦ ꯏꯇꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗꯗꯤ ꯏꯆꯥ ꯋꯥꯔꯝꯃꯅꯤ ꯐꯤꯗꯥ ꯄꯨꯔꯛꯎ ꯏꯁꯤꯡ ꯄꯨꯔꯛꯎꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯅ ꯃꯆꯥ ꯋꯥꯔꯕꯅꯤ ꯀꯥꯏꯅ ꯁꯤꯗꯩꯁꯤꯗ ꯁꯦꯕꯥꯅ ꯊꯣꯝꯖꯤꯜꯂꯤꯕ ꯑꯗꯣ ꯅꯪꯉꯣꯟꯗꯗꯤ ꯇꯧꯕ꯭ꯔꯥꯕ ꯑꯁꯤꯕꯨ ꯋꯥ ꯑꯣꯏꯅ ꯉꯥꯡ ꯑꯩꯈꯣꯏ ꯏꯆꯧꯅ ꯈꯔ ꯃꯤꯉꯝꯖꯗꯕꯁꯤꯗ ꯏꯃꯥꯅ ꯈꯔ ꯍꯦꯟꯅ ꯌꯦꯡꯁꯤꯟꯖꯕꯅꯤ ꯅꯪꯅ ꯐꯠꯇꯅ ꯄꯛꯂꯧꯗ ꯂꯧ ꯑꯩꯁꯨ ꯏꯆꯧꯁꯦ ꯏꯃꯥꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯀꯅꯥꯅ ꯀꯅꯥꯗꯒꯤꯕꯨ ꯍꯦꯜꯂꯨꯗꯣꯏꯅꯣ ꯀꯣꯛꯁꯟꯅꯕꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯁꯤꯜꯂꯨ ꯆꯠꯂꯨ ꯑꯩ ꯏꯪꯈꯣꯜ ꯆꯠꯇꯣꯏꯅꯤ ꯆꯥꯛ ꯆꯥꯔꯒ ꯑꯣꯏꯅ ꯆꯠꯀꯦ ꯆꯥꯛꯇꯨꯝ ꯊꯣꯡꯁꯨ ꯆꯠꯂꯨ ꯋꯥꯈꯜ ꯏꯪꯅꯕ ꯃꯁꯤ ꯍꯥꯏꯔꯛꯄꯗ ꯊꯥꯔꯤꯛꯊꯥ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯝꯃꯒ ꯃꯄꯥꯟ ꯊꯣꯛꯈꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯩ ꯑꯌꯨꯛ ꯑꯃ ꯂꯦꯝꯕꯤꯁꯨ ꯁꯣꯔꯣꯛꯂꯣꯝꯗ ꯁꯨꯝ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯊꯣꯔꯛꯏ ꯂꯩꯀꯥꯏ ꯃꯆꯦ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯀꯧꯔꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯧꯏ ꯂꯦꯝꯕꯤꯌꯥ ꯑꯩꯗꯤ ꯅꯈꯣꯏ ꯅꯨꯄꯥꯒꯤ ꯀꯔꯃꯒ ꯑꯃꯠꯇ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯤ ꯁꯥꯎꯅꯨꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯃꯁꯥ ꯀꯟꯅ ꯉꯝꯁꯤꯜꯂꯛꯇꯕꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯉꯩꯗ ꯉꯝꯍꯧꯗ꯭ꯔꯤ ꯋꯥꯔꯧꯅꯨꯀꯣ ꯋꯥꯔꯧꯗꯦꯗ ꯏꯆꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯍꯥꯏꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗꯣ ꯀꯥꯏꯗꯦꯗ ꯑꯗꯣ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦꯅ ꯇꯥꯏꯗ ꯅꯃꯧ ꯅꯨꯄꯤ ꯑꯍꯟꯗꯣ ꯌꯥꯝꯅ ꯐꯩ ꯌꯨꯝ ꯀꯣꯏꯕ ꯌꯥꯝꯅ ꯍꯩ ꯍꯥꯏꯅ ꯇꯥꯏ ꯍꯣꯏ ꯏꯆꯦ ꯏꯃꯧ ꯂꯥꯛꯄꯗꯒꯤꯗꯤ ꯌꯥꯝꯅ ꯀꯣꯝꯃꯤ ꯑꯩꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯣꯏꯗꯣꯛꯅ ꯉꯥꯡꯅꯕ ꯍꯥꯏꯅ ꯇꯥꯛꯅꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯗꯤ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯈꯔ ꯇꯣꯉꯥꯟꯕ ꯃꯥꯜꯂꯤ ꯍꯥꯏꯕꯗꯤ ꯈꯔ ꯇꯣꯅꯥꯟꯕ꯭ꯔꯕ ꯏꯃꯧ ꯑꯇꯣꯝꯕꯤꯅ ꯈꯔ ꯑꯉꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤꯅ ꯃꯥꯅ ꯈꯔ ꯌꯨꯝ ꯀꯣꯏꯕ ꯍꯩꯕ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯔꯗꯒꯤ ꯁꯨꯝ ꯍꯩꯖꯔꯛꯂꯅꯤꯗ ꯍꯣꯏ ꯅꯪꯅ ꯈꯔ ꯀꯟꯅ ꯍꯦꯛ ꯇꯝꯕꯤꯔꯣ ꯍꯣꯏ ꯏꯆꯦ ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦ ꯑꯩ ꯏꯆꯥ ꯏꯃꯧꯁꯤꯡꯗꯣ ꯑꯩ ꯍꯜꯂꯛꯇ꯭ꯔꯦꯅ ꯋꯥ ꯑꯣꯏꯔꯝꯃꯅꯤ ꯑꯩ ꯎꯗ꯭ꯔꯗꯤ ꯌꯥꯗꯦꯕ ꯃꯣꯏꯁꯤ ꯊꯕꯛ ꯇꯧꯗ꯭ꯔꯁꯨꯅꯦ ꯑꯩꯅ ꯁꯦꯃꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯂꯩꯕꯗꯨꯅ ꯅꯨꯡꯉꯥꯏꯌꯦꯅ ꯐꯔꯦ ꯍꯜꯂꯝ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯐꯝꯍꯧꯈꯤꯒꯦ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯃꯌꯨꯝ ꯍꯟꯖꯤꯜꯂꯛꯂꯤ ꯃꯃꯧꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯂꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯂꯣꯏꯔꯛꯄꯗ ꯃꯃꯧ ꯇꯣꯝꯕꯤꯁꯨ ꯆꯥꯕ ꯂꯣꯏꯔꯒ ꯃꯈꯨꯠꯇ ꯈꯨꯖꯥꯝꯗꯨꯗ ꯆꯣꯞ ꯍꯥꯝꯃꯒ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯃꯅꯦꯝꯕꯣꯛꯅ ꯈꯝꯃꯛꯏ ꯃꯧ ꯇꯣꯝꯕꯤꯌꯥ ꯆꯥꯛꯇꯣ ꯆꯥꯕ ꯂꯣꯏꯔꯗꯤ ꯅꯆꯦꯒ ꯊꯕꯛꯁꯦ ꯇꯧꯃꯤꯟꯅꯧꯗꯅ ꯅꯆꯦꯁꯨ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯍꯣꯠꯅꯕꯗ ꯋꯥꯔꯝꯂꯅꯤꯅꯦ ꯊꯥꯔꯤꯛꯊꯥꯅ ꯏꯃꯥ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯀꯟꯅ ꯂꯦꯡ ꯑꯣꯠꯄꯁꯤ ꯌꯥꯗꯕ ꯌꯥꯝ ꯅꯥꯕ ꯀꯔꯝꯕ ꯈꯨꯠꯅꯣꯅꯦ ꯏꯕꯦꯝꯃ ꯑꯩꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯥꯏ ꯍꯨꯝꯗꯨꯅ ꯂꯦꯡꯕ ꯎꯈꯤꯗ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯆꯥꯛ ꯍꯨꯞꯄꯒꯗꯣ ꯑꯗꯨꯝ ꯌꯥꯡꯅ ꯊꯥꯡꯒꯠ ꯍꯨꯞꯈꯤꯕꯒꯨꯝ ꯇꯧꯏꯗ ꯑꯩꯕꯣ ꯊꯥꯔꯤꯛꯊꯥ ꯂꯂꯠ ꯂꯥꯎꯅ ꯈꯨꯝꯂꯛꯏ ꯏꯃꯥꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤꯌꯦ ꯏꯃꯥ ꯃꯤ ꯑꯩꯗꯤ ꯅꯥꯃꯟꯗꯅ ꯑꯌꯣꯅ ꯂꯩꯔꯤꯉꯩꯁꯤꯗ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯀꯥꯗ ꯄꯣꯊꯥꯔꯨꯔꯣꯆꯣ ꯊꯥꯔꯤꯛꯊꯥꯁꯨ ꯆꯪꯈ꯭ꯔꯤ ꯃꯅꯦꯝ ꯑꯃꯗꯤ ꯃꯆꯦ ꯌꯥꯏꯐꯕꯤꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯊꯕꯛ ꯇꯧꯕ ꯇꯟꯕꯒꯤ ꯇꯥꯠꯅꯦ ꯍꯥꯏꯕ ꯉꯁꯥꯏꯅ ꯋꯥꯈꯜ ꯇꯥꯅꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯅꯤ ꯃꯃꯧ ꯌꯦꯡꯅꯗꯨꯅ ꯅꯣꯛꯅꯩ ꯂꯦꯝꯕꯤꯅ ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯁꯤꯕꯨ ꯀꯃꯥꯏꯅ ꯍꯥꯏꯅ ꯇꯥꯟꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯅ ꯍꯥꯏꯔꯨꯅꯤ ꯉꯥꯡꯉꯨꯅꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯏ ꯒ꯭ꯌꯥꯟꯕꯨ ꯇꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯉꯥꯡ ꯑꯣꯏ ꯇꯧꯔꯤꯅꯤꯁꯦ ꯏꯃꯥ ꯃꯥꯒ ꯃꯥꯟꯅ ꯌꯥꯄꯣꯟꯇꯦ ꯃꯥꯟꯅꯧꯔꯗꯤ ꯑꯗꯨꯝ ꯈꯠꯅ ꯇꯥꯕꯅꯤ ꯈꯠꯅꯗꯧ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤ ꯑꯩ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯖꯔꯕꯅꯤ ꯍꯣꯏꯅꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯦꯛ ꯍꯟꯕ ꯍꯥꯏꯗꯨꯅꯤ ꯏꯃꯥ ꯍꯧꯒꯠꯂꯝꯃꯒꯦꯀꯣ ꯀꯨꯏꯅ ꯐꯝꯕꯁꯨ ꯅꯠꯇꯦ ꯆꯥꯛ ꯆꯥꯕꯒꯤ ꯉꯥꯏꯍꯥꯛ ꯐꯝꯕꯁꯤꯐꯥꯎ ꯈꯣꯡꯁꯤ ꯄꯨꯡꯉꯥꯡ ꯍꯦꯛ ꯉꯥꯡꯁꯤꯜꯂꯤꯗ ꯑꯍꯜ ꯑꯣꯏꯔꯛꯂꯕꯗꯤ ꯐꯖꯐꯝ ꯏꯔꯩ ꯍꯦꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯇꯧꯏꯗ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯅꯣꯡꯃꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯂꯦꯝꯕꯤ ꯃꯁꯥ ꯀꯟꯅ ꯉꯝꯂꯛꯇ꯭ꯔꯤ ꯃꯃꯧ ꯑꯍꯜꯅ ꯁꯦꯕꯥ ꯀꯟꯅ ꯇꯧꯔꯤ ꯌꯥꯏꯐꯕꯤꯅ ꯏꯃꯥ ꯅꯁꯥꯁꯤ ꯉꯁꯥꯏꯗꯒꯤ ꯏꯔꯨꯝ ꯂꯨꯝꯈꯠꯇꯦ ꯐꯩꯖꯨꯞ ꯑꯃꯠꯇꯒ ꯂꯣꯜꯂꯛꯈꯤꯒꯦꯀꯣ ꯍꯣꯏ ꯂꯣꯜꯂꯛꯑꯣ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯅꯦ ꯍꯤꯗꯥꯛ ꯈꯔ ꯂꯩꯍꯜꯂꯛꯀꯦ ꯅꯣꯡꯃꯥꯡꯈꯥꯗꯣ ꯑꯃꯨꯛꯇ ꯏꯁꯥꯁꯤ ꯍꯤꯒꯥꯏꯌꯦꯒꯦ ꯏꯁꯥꯁꯤ ꯏꯊꯤꯟ ꯊꯤꯟꯗꯣꯛꯄ
ꯏꯅꯥꯅꯥꯒꯨꯝꯁꯨ ꯇꯧꯔꯤꯕꯅꯤ꯫ ꯌꯥꯏꯐꯕꯤꯅ ꯌꯥꯅꯤꯗ ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯍꯦꯛꯂꯒ ꯐꯨꯠꯄꯤꯔꯛꯀꯦ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯏꯕꯁꯨ ꯆꯪꯉꯛꯏ, ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯈꯨꯠ ꯃꯁꯥꯗꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯏꯁꯥꯁꯤꯗꯤ ꯏꯔꯨꯝ ꯂꯨꯝꯈꯠꯇꯦꯗ, ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯏꯪꯉꯤꯅꯦ꯫ ꯅꯨꯄꯤ, ꯑꯌꯥꯡꯕꯗꯣ ꯑꯃꯨꯛꯇ ꯀꯧꯔꯣ, ꯃꯁꯦ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯕꯅ ꯐꯔꯅꯤ꯫ ꯍꯣꯏ, ꯀꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯀꯧꯔꯨꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯑꯌꯥꯡꯕꯅ, ꯏꯃꯥ, ꯑꯩꯗꯤ ꯊꯕꯛ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯗꯅ ꯏꯃꯥ ꯉꯝꯗꯦ ꯈꯪꯉꯨꯗ꯭ꯔꯦ꯫ ꯏꯃꯥ ꯅꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯃꯃꯥꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯋꯥꯐꯥꯎ ꯍꯩꯅꯤꯡꯗꯅ ꯉꯥꯡꯉꯦ ꯍꯥꯏꯗꯨ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯈꯨꯗꯛꯁꯤꯗ ꯆꯠꯅꯕ ꯁꯤꯟ ꯂꯥꯡꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯌꯥꯡꯕꯅ, ꯏꯆꯧ, ꯅꯪꯅ ꯁꯟ ꯒꯥꯔꯤꯗꯣ ꯊꯧꯗꯣꯔꯛꯑꯣ, ꯑꯩ ꯏꯃꯥꯁꯦ ꯊꯥꯡꯂꯛꯂꯒꯦ꯫ ꯊꯥꯔꯤꯛꯊꯥ, ꯅꯪꯗꯤ ꯌꯨꯝ ꯁꯪꯉꯝꯃꯨ, ꯌꯨꯝꯗ ꯀꯅꯥꯝꯇ ꯂꯩꯍꯧꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯥꯏꯕꯅ, ꯅꯣꯏꯕꯨ ꯂꯥꯛꯂꯔꯨꯅꯦ, ꯑꯃꯥꯏꯕꯗꯣ ꯃꯈꯣꯡ ꯌꯥꯝꯅ ꯌꯥꯝꯕꯅꯤ, ꯑꯃꯨꯛ ꯎꯅꯍꯧꯔꯣꯏ꯫ ꯌꯥꯏꯐꯕꯤꯅ, ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯦ꯫ ꯃꯅꯥꯎꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯅꯥꯎ, ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ, ꯏꯃꯨꯡ ꯂꯝꯌꯥꯏꯗꯣ ꯋꯥꯏ ꯇꯥꯁꯤꯜꯂꯒ ꯂꯥꯏꯅꯤꯡꯊꯧ ꯂꯩ ꯃꯔꯦꯜ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯏꯃꯥꯒꯤ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯕꯣꯔ ꯅꯤꯔꯝꯃꯨꯀꯣ꯫ ꯑꯃꯨꯛꯀꯁꯨ ꯌꯥꯏꯐꯕꯤ ꯃꯅꯥꯎꯗ ꯂꯥꯎꯔꯛꯂꯝꯃꯤ, ꯊꯣꯡꯒꯗꯣ ꯐꯖꯅ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯨꯀꯣ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤ꯫ ꯂꯝꯕꯤꯗ ꯂꯦꯝꯕꯤ ꯃꯁꯥ ꯀꯟꯅ ꯉꯝꯃꯛꯇ꯭ꯔꯦ, ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯤ꯫ ꯃꯆꯥꯁꯤꯡꯁꯨ ꯃꯃꯥꯒꯤ ꯃꯈꯨꯠ ꯃꯁꯥ ꯄꯥꯏꯗꯨꯅ, ꯏꯃꯥ ꯌꯧꯗꯧꯔꯤ, ꯏꯃꯥ ꯉꯥꯛꯇꯪ ꯈꯥꯡꯉꯨꯀꯣ, ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯝꯃꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯌꯥꯡꯕ ꯄꯥꯈꯠꯅ ꯃꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯌꯧꯔꯤꯗꯣ ꯃꯥꯏꯕꯒꯤ ꯃꯌꯨꯝꯗꯣ, ꯏꯃꯥ, ꯈꯨꯝꯃꯣ ꯏꯃꯥ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯥꯏꯕꯒꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯃꯥꯏꯕꯗ ꯌꯦꯡꯍꯟꯕ ꯃꯇꯝꯗꯗꯤ ꯃꯃꯥꯗꯨ ꯁꯣꯔ ꯍꯣꯜꯂꯝꯗ꯭ꯔꯦ꯫ ꯃꯥꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯌꯧꯔꯛꯂꯤꯁꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ, ꯑꯗꯨꯅ ꯅꯃꯥꯁꯤ ꯌꯨꯝꯗ ꯄꯣꯊꯥꯔꯣ, ꯑꯗꯨꯅ ꯑꯔꯣꯏꯕ ꯁꯦꯕꯥꯒꯤ ꯂꯥꯡꯅꯕ ꯍꯣꯠꯅꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯔꯣꯏꯀꯣ, ꯆꯠ꯫ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯃꯆꯥ ꯃꯃꯧꯁꯤꯡꯗꯨ ꯈꯥꯝꯕ ꯌꯥꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯅꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯀꯞꯂꯕ ꯇꯨꯡꯗ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯃꯃꯥꯕꯨ ꯁꯟ ꯒꯥꯔꯤ ꯃꯊꯛꯇ ꯍꯥꯞꯇꯨꯅ ꯀꯞꯇꯨꯅ ꯃꯌꯨꯝ ꯍꯜꯂꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯈꯣꯏꯒꯤ ꯃꯤꯀꯨꯞꯇꯨꯗꯒꯤ ꯂꯩꯀꯥꯏ ꯃꯤꯁꯤꯡꯗꯨ ꯌꯨꯝꯗꯨꯗ ꯇꯤꯜꯂꯔꯤ꯫ ꯂꯥꯏꯕꯅ, ꯏꯃꯥ, ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯆꯥꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯤ, ꯀꯩꯅꯣ ꯏꯃꯥ, ꯑꯩꯅ ꯎꯔꯤꯕ ꯏꯃꯥꯒꯤ ꯁꯛꯇꯝꯁꯤꯕꯣ? ꯂꯥꯏꯕꯅ, ꯏꯃꯥ, ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ, ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯏꯪ ꯑꯁꯥ ꯈꯔ ꯑꯣꯟꯅꯔꯛꯄꯒꯤ ꯇꯧꯕꯗꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯏꯃꯥ ꯀꯧꯕꯗ ꯈꯨꯝꯃꯛꯇ꯭ꯔꯤꯅꯣ? ꯈꯨꯝꯃꯣ ꯏꯃꯥ꯫ ꯑꯁꯨꯝꯅ ꯏꯊꯥ ꯊꯥꯖꯗꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯕꯅ ꯃꯆꯥꯁꯤꯡꯗꯨ ꯑꯃꯠꯇ ꯄꯦꯟꯅꯍꯧꯗ꯭ꯔꯤ꯫ ꯑꯍꯤꯡ ꯑꯗꯨ ꯂꯦꯟꯗꯨꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯔꯤ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯏꯃꯥ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯊꯝꯕ ꯌꯥꯗꯕꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯁꯣꯏꯗ ꯉꯥꯝꯗꯅ ꯄꯥꯡꯊꯣꯛꯈ꯭ꯔꯤ꯫ ꯃꯇꯝ ꯈꯔ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯕꯅ ꯆꯥꯛ ꯊꯥꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯨꯗ ꯌꯥꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯍꯥꯟꯅꯒꯨꯝꯅ ꯂꯧ ꯏꯪꯈꯣꯜ ꯁꯦꯝꯕ ꯁꯨꯕ ꯍꯧꯔꯛꯂꯤ꯫ ꯂꯧ ꯄꯥꯟꯕ ꯌꯥꯔꯛꯄ ꯃꯇꯝ ꯌꯧꯔꯛꯄꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯁꯨꯔꯨꯅꯤ꯫ ꯆꯥꯛ ꯆꯥꯕꯒꯤ ꯀꯥꯔꯛꯂꯒ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯃꯆꯤꯜ ꯃꯅꯥꯎ ꯍꯧꯅꯗꯨꯅ ꯂꯧꯕꯨꯛ ꯑꯃꯨꯛ ꯀꯨꯝꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯁꯨꯃꯤꯟꯅꯩ, ꯆꯥꯃꯤꯟꯅꯩ꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯐꯧꯗꯨ ꯁꯦꯝꯕ ꯂꯣꯏꯗꯨꯅ ꯐꯖꯅ ꯃꯍꯩ ꯁꯨꯝ ꯂꯥꯎꯅ ꯐꯧ ꯄꯥꯟꯕ ꯍꯧꯔꯛꯂꯤ꯫ ꯍꯣꯠꯅꯖꯃꯟꯒꯤ ꯃꯍꯩ ꯐꯪꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯧ ꯈꯥꯎꯕ ꯌꯩꯕ ꯂꯣꯏꯗꯨꯅ ꯐꯧꯗꯨ ꯌꯨꯝꯗ ꯄꯨꯈꯠꯂꯛꯂꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯆꯪꯗꯨꯅ ꯐꯧꯗꯨ ꯀꯪꯅ ꯐꯧꯗꯨꯅ ꯐꯧꯍꯥꯝ ꯍꯨꯝꯗꯣꯛꯄ ꯂꯣꯏꯈ꯭ꯔꯤ꯫ ꯑꯗꯨꯒ ꯐꯧ ꯈꯔ ꯇꯥꯏꯅꯕ ꯊꯝꯍꯧꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯃ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯃꯆꯤꯟ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯌꯥꯡꯕꯅ, ꯏꯆꯧ, ꯍꯧꯖꯤꯛꯇꯤ ꯂꯧꯒꯤ ꯊꯕꯛ ꯑꯃ ꯈꯔ ꯄꯣꯊꯥꯕ ꯌꯥꯔꯅꯤ, ꯅꯣꯡ ꯅꯤꯅꯤ ꯄꯣꯊꯥꯔꯒ ꯏꯪꯈꯣꯜꯗꯨ ꯑꯃꯨꯛ ꯐꯖꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯁꯤ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯨꯃꯤꯠ ꯈꯔꯅꯤ ꯄꯣꯊꯥꯈꯤꯁꯤ, ꯌꯥꯝ ꯋꯥꯔꯦ ꯍꯟꯗꯛꯇꯤ꯫ ꯑꯗꯨꯗꯤ ꯏꯆꯧꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯈꯔ ꯁꯪꯕ ꯌꯦꯡꯂꯒ ꯐꯧꯁꯦ ꯈꯔ ꯇꯥꯏꯕꯤꯔꯨꯔꯣ, ꯑꯗꯨꯒꯤꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯥꯏꯍꯥꯛ ꯀꯣꯛ ꯆꯠꯊꯣꯛꯂꯨꯔꯒ ꯂꯣꯏꯔꯦ꯫ ꯍꯣꯏ ꯑꯗꯨꯗꯤ ꯏꯆꯧ, ꯑꯩꯁꯨ ꯄꯣꯊꯥꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯍꯩ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ꯫ ꯅꯣꯡ ꯉꯥꯜꯂꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯐꯧ ꯕꯣꯔꯥ 10 ꯈꯛ
ꯃꯆꯤꯟ ꯃꯅꯥꯎ ꯆꯪꯗꯨꯅ ꯁꯟ ꯒꯥꯔꯤꯗꯨꯗ ꯍꯥꯞꯀꯠꯃꯤꯟꯅꯔꯤ ꯑꯗꯨꯒ ꯃꯌꯥꯝꯕ ꯂꯥꯏꯕꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯆꯠꯈ꯭ꯔꯤ ꯀꯩꯊꯦꯜ ꯌꯧꯔꯕꯗ ꯌꯦꯟꯁꯥꯡ ꯅꯥꯄꯤꯁꯨ ꯌꯣꯟꯕ ꯆꯦꯡ ꯐꯧꯁꯨ ꯇꯥꯏꯐꯝ ꯑꯣꯏꯕ ꯄꯣꯠ ꯌꯣꯟꯐꯝ ꯑꯃꯗ ꯊꯨꯡꯂꯔꯤ ꯄꯣꯠ ꯌꯣꯟꯐꯝ ꯃꯃꯥꯡꯗꯨꯗ ꯁꯟ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯃꯒ ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯛꯏ ꯈꯨꯔꯥ ꯐꯧ ꯈꯔ ꯄꯨꯔꯛꯂꯤ ꯂꯧꯍꯧꯒꯗ꯭ꯔꯣ ꯀꯗꯥꯏ ꯐꯧ ꯃꯁꯛꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯟ ꯒꯥꯔꯤꯗꯨ ꯀꯥꯈꯠꯇꯨꯅ ꯐꯧ ꯃꯁꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯐꯧꯁꯦ ꯈꯨꯔꯥꯗꯤ ꯄꯥꯝꯈꯤꯗ꯭ꯔꯦꯗ ꯀꯔꯤꯒꯤꯅꯤ ꯈꯨꯔꯥ ꯐꯧꯁꯦ ꯐꯧꯍꯥꯝ ꯌꯥꯝ ꯊꯥꯡꯉꯤꯅꯦ ꯑꯩꯈꯣꯏꯗꯤ ꯐꯧꯁꯤꯗꯒꯤ ꯆꯦꯡ ꯑꯣꯜꯍꯟꯗꯨꯅ ꯇꯥꯏꯒꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯐꯧꯁꯤꯗꯤ ꯆꯦꯡ ꯊꯣꯛꯑꯣꯏꯕꯨ ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯔꯗꯤ ꯑꯩ ꯂꯧꯔꯔꯣꯏ ꯍꯥꯏꯗꯅ ꯉꯁꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯗꯧꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯤ ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯂꯧꯕꯤꯍꯧꯔꯒꯦ ꯅꯪꯒꯤꯁꯦ ꯕꯣꯔꯥ ꯀꯌꯥꯅꯣ ꯈꯨꯔꯥ ꯕꯣꯔꯥ 10 ꯈꯛꯇꯅꯤ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤꯁꯦ ꯕꯣꯔꯥ ꯑꯃꯗ ꯃꯈꯥꯏꯗꯤ ꯁꯥꯕꯤꯔꯒꯦ ꯁꯤꯗ ꯌꯥꯔꯒ ꯂꯧꯍꯧꯔꯒꯦ ꯌꯥꯗ꯭ꯔꯒꯗꯤ ꯈꯨꯔꯥꯗꯤ ꯎꯄꯥꯏ ꯂꯩꯗꯧ ꯃꯥꯟꯗꯦ ꯂꯥꯏꯕꯁꯨ ꯃꯥꯒꯤ ꯄꯣꯠꯇꯨ ꯐꯖꯗꯦ ꯍꯥꯏꯕꯗꯨꯗ ꯁꯤꯠꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤ ꯂꯧꯒꯦ ꯍꯥꯏꯔꯤꯉꯩꯁꯤꯗ ꯄꯤꯔꯝꯃꯒꯦ ꯈꯜꯂꯤ ꯑꯗꯨꯅ ꯌꯥꯔꯛꯇꯨꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯈꯨꯔꯥ ꯌꯥꯔꯦ ꯕꯣꯔꯥ ꯑꯃꯗ ꯃꯈꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯂꯣꯏꯅ ꯂꯧꯊꯔꯁꯤ ꯁꯟ ꯒꯥꯔꯤꯁꯤꯗꯒꯤ ꯑꯗꯨꯒ ꯅꯪꯒꯤ ꯁꯦꯜꯗꯣ ꯄꯤꯔꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯐꯧ ꯕꯣꯔꯥ 10ꯗꯨꯒꯤ ꯁꯦꯜ ꯄꯤꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯕꯅꯤꯅ ꯃꯊꯪ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯄꯗꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯛꯎꯀꯣ ꯍꯣꯏ ꯈꯨꯔꯥ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯟꯈ꯭ꯔꯦ ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ ꯃꯊꯟꯇ ꯍꯥꯏꯍꯧꯏ ꯑꯁꯤꯒꯨꯝꯕ ꯑꯄꯪꯕ ꯅꯨꯄꯥꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛꯁꯦ ꯆꯥꯎꯈꯠꯈꯤꯕ ꯈꯪꯍꯧꯔꯣꯏꯁꯦ ꯁꯣꯝꯗꯅ ꯂꯥꯏꯕ ꯁꯦꯜꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯏ ꯃꯅꯥꯎꯅꯨꯄꯥ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯤ ꯂꯥꯏꯕꯅ ꯑꯩꯈꯣꯏ ꯐꯧꯗꯣ ꯅꯪꯒ ꯌꯣꯟꯕ ꯆꯠꯂꯝꯃꯗꯤ ꯑꯃꯠꯇ ꯁꯤꯠꯇꯗꯨꯅ ꯂꯧꯕꯤꯌꯣ ꯌꯥꯗꯗꯨꯅ ꯍꯜꯂꯛꯂꯗꯧꯅꯤ ꯑꯩ ꯑꯣꯏꯕꯒꯤ ꯌꯣꯜꯂꯝꯃꯤꯅꯤ ꯑꯩꯈꯣꯏ ꯏꯆꯧꯁꯤ ꯐꯨꯠ ꯌꯣꯟꯕꯒꯤ ꯌꯥꯝ ꯍꯩꯔꯤ ꯖꯥꯠ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯐꯧꯗꯨꯕꯨ ꯀꯌꯥ ꯁꯤꯠꯂꯛꯂꯒꯦ ꯂꯥꯏꯕ ꯁꯦꯜꯗꯨ ꯃꯅꯥꯎꯅꯨꯄꯥꯗ ꯄꯤꯁꯤꯜꯂꯤ ꯁꯦ ꯁꯤꯗ ꯂꯩꯔꯤ ꯑꯩꯅꯕꯨꯗꯤ ꯊꯤꯔꯛꯂꯕꯅꯤ ꯅꯪ ꯑꯃꯨꯛ ꯌꯦꯡꯉꯨ ꯑꯌꯥꯡꯕ ꯁꯦꯜꯗꯨ ꯊꯤꯗꯨꯅ ꯌꯦꯡꯉꯤ ꯀꯔꯤꯅꯣꯅꯦ ꯁꯣꯏꯔꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯅ ꯊꯤꯔꯤꯁꯤꯕꯣ ꯈꯟꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯤꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯌꯥꯝꯕꯗ ꯍꯪꯉꯛꯏ ꯏꯆꯧꯒꯤ ꯁꯦꯜꯁꯦ ꯏꯆꯧꯗ ꯇꯪꯈꯥꯏ ꯑꯃ ꯊꯝꯃꯕꯣ ꯊꯝꯗꯦꯍꯦ ꯑꯩꯅ ꯄꯨꯔꯛꯄ ꯃꯈꯩꯗꯨꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯤꯗꯣ ꯑꯩ ꯀꯩꯝꯇ ꯂꯧꯍꯧꯗꯦ ꯑꯗꯨꯗꯤ ꯐꯧ ꯕꯣꯔꯥꯗ ꯁꯦꯜ ꯀꯌꯥ ꯁꯥꯔꯛꯀꯦ ꯃꯈꯥꯏ ꯁꯥꯔꯛꯄꯅꯤ ꯑꯩ ꯑꯣꯏꯕꯒꯤ ꯃꯥꯅ ꯂꯧꯕꯤꯍꯧꯔꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯁꯤꯠꯂꯔꯣꯏꯗꯧꯅꯤ ꯑꯁ ꯏꯆꯧ ꯂꯣꯏꯔꯦꯗꯅ ꯄꯨꯡꯃꯥꯡ ꯃꯥꯡꯉꯤ ꯑꯗꯨꯝ ꯐꯖꯔꯤꯕ ꯐꯧꯗꯨꯗ ꯃꯈꯥꯏꯗ ꯁꯥꯔꯛꯂꯒ ꯏꯆꯧꯅ ꯍꯔꯥꯎꯅ ꯂꯥꯛꯂꯤꯅꯦꯕ ꯌꯥꯔꯦ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯁꯨ ꯉꯁꯤꯗꯒꯤ ꯄꯣꯠ ꯌꯣꯟꯕ ꯆꯠꯄ ꯇꯣꯛꯄꯤꯔꯣ ꯃꯤꯅ ꯂꯥꯏꯅ ꯁꯥꯟꯅꯔꯒ ꯏꯆꯧꯅ ꯌꯥꯗꯨꯅ ꯍꯜꯂꯛꯄ ꯌꯥꯔꯅꯤ ꯁꯤꯗꯒꯤꯗꯤ ꯅꯅꯥꯎꯗꯨꯝ ꯆꯠꯆꯔꯒꯦ ꯐꯧ ꯁꯤꯜ ꯑꯣꯟꯕ ꯆꯠꯄꯗ ꯂꯥꯏꯅ ꯇꯥꯟꯕ ꯁꯣꯏꯗ꯭ꯔꯦ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯗꯤ ꯃꯤ ꯑꯗꯨ ꯐꯖꯅ ꯍꯥꯏꯔꯗꯨꯗ ꯑꯩꯁꯨ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯕꯅꯤ ꯁꯤꯕꯨ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯡ ꯍꯣꯏꯁꯦ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯊꯪ ꯆꯦꯛꯁꯤꯜꯂꯁꯤ ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯤ ꯑꯌꯥꯡꯕ ꯃꯥꯒꯤ ꯅꯨꯄꯤ ꯀꯥꯗ ꯂꯩꯔꯝꯗꯕꯗꯒꯤ ꯊꯣꯔꯛꯇꯨꯅ ꯌꯦꯡꯕꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯊꯥꯔꯤꯛꯊꯥꯅ ꯃꯣꯏꯇꯥꯗꯣꯟ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯤꯡꯉꯁꯤ ꯍꯥꯏꯕ꯭ꯔꯣ ꯏꯇꯩꯈꯣꯏꯒꯤꯁꯨ ꯃꯣꯏꯅ ꯃꯣꯏꯒꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯍꯟꯈ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯐꯅꯕ ꯍꯣꯠꯅꯔꯁꯤ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯑꯩ ꯅꯠꯇꯅ ꯑꯩꯈꯣꯏ ꯏꯆꯧꯒꯤ ꯀꯅꯥ ꯂꯩꯒꯦꯕ ꯑꯗꯨꯝ ꯐꯠꯇꯕ ꯋꯥ ꯍꯥꯏꯔꯛꯀꯅꯨꯀꯣ ꯃꯣꯏ ꯇꯥꯇꯣꯟꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯤꯉꯩꯗ ꯁꯣꯝꯗ ꯃꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯗꯤ ꯏꯇꯩꯅ ꯃꯥꯡꯍꯜꯂꯤꯕ ꯁꯦꯜꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯃꯥꯡꯕ ꯌꯥꯎꯗꯦ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯕ ꯑꯗꯨꯅ ꯑꯩꯒꯤ ꯆꯥꯎꯈꯠꯅꯕ ꯇꯧꯕꯅ ꯐꯩ ꯍꯥꯏꯁꯤꯅꯤ ꯆꯨꯝꯃꯦ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒꯤ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯗꯤ ꯆꯥꯎꯈꯠꯄ ꯉꯝꯃꯔꯣꯏ ꯍꯣꯏ ꯐꯔꯦꯁꯦ ꯀꯔꯤꯅꯣꯗꯨ ꯌꯦꯡꯉꯁꯤ ꯑꯩꯁꯨ ꯑꯩꯒꯤ ꯇꯨꯡꯒꯤ ꯈꯔꯁꯨ ꯈꯟꯗꯕ ꯌꯥꯕ꯭ꯔꯥꯗꯣ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯂꯩꯀꯥꯏꯗꯨꯒꯤ ꯍꯟꯅꯨꯕ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯍꯥꯏꯔꯛꯏ ꯏꯁꯨꯁꯥ ꯅꯈꯣꯏꯅ ꯊꯥꯡꯒꯦ ꯈꯜꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯐꯠꯇꯦꯀꯣ ꯅꯌꯥꯝꯕꯗ ꯃꯤꯅꯝꯕ ꯍꯧꯅꯗꯦ ꯇꯧ ꯑꯌꯥꯡꯕꯅ ꯏꯄꯣ ꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯋꯥꯔꯤꯅꯤ ꯏꯄꯨ ꯌꯥꯎꯕꯒꯤ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯗꯦꯅ ꯈꯜꯂꯤ ꯏꯁꯨꯁꯥ ꯅꯈꯣꯏꯅ ꯑꯗꯨꯝ ꯈꯜꯂꯕꯅꯤꯅ ꯏꯄꯨ ꯋꯥ ꯃꯈꯥ ꯇꯥꯔꯔꯣꯏꯒꯦ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯉꯤ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨꯀꯣ ꯃꯗꯨꯗ ꯐꯪꯉꯛꯄ ꯗꯟꯗꯤꯗꯨꯗꯤ ꯀꯅꯥꯅꯁꯨ ꯀꯟꯕ ꯉꯝꯃꯣꯏꯀꯣ
ꯑꯌꯥꯡꯕ ꯅꯣꯛꯇꯨꯅ ꯈꯨꯝꯃꯛꯏ꯫ ꯏꯕꯣ, ꯑꯗꯨꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯌꯦꯡꯅꯔꯁꯤ꯫ ꯑꯌꯥꯡꯕꯅ ꯑꯁꯨꯝ ꯈꯨꯝꯃꯛꯄꯗ ꯑꯍꯟꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯨ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯌꯥꯝꯕ ꯑꯃꯨꯛ ꯍꯟꯅ ꯀꯩꯊꯦꯜ ꯆꯠꯍꯟꯗ꯭ꯔꯤ꯫ ꯑꯌꯥꯡꯕꯅ ꯑꯗꯨꯝ ꯆꯠꯇꯨꯅ ꯄꯣꯠ ꯌꯣꯟꯈ꯭ꯔꯤ꯫ ꯍꯜꯂꯛꯂꯒ, ꯏꯆꯧ, ꯉꯁꯤꯒꯤ ꯁꯦꯜꯁꯤ ꯁꯤꯈꯛ ꯐꯪꯉꯤ꯫ ꯏꯆꯦꯗ ꯏꯅꯥꯎ ꯇꯪꯈꯥꯏ ꯌꯦꯟꯅꯔꯕꯅꯤ꯫ ꯏꯆꯧꯒꯤ ꯁꯔꯨꯛꯅ ꯁꯤꯗ ꯂꯩꯔꯦ꯫ ꯁꯤ ꯑꯃꯨꯛꯇ ꯊꯤꯗꯨꯅ ꯌꯦꯡꯉꯨ꯫ ꯌꯥꯔꯅꯤ ꯊꯤꯗ꯭ꯔꯁꯨ, ꯏꯅꯥꯎꯅ ꯊꯤꯔꯛꯂꯕ ꯅꯠꯇ꯭ꯔꯣ? ꯃꯔꯥꯏꯅ ꯆꯨꯝꯖꯔꯝꯃꯅꯤ꯫ ꯑꯁꯨꯝꯅ ꯑꯌꯥꯡꯕꯅ ꯄꯣꯠ ꯌꯣꯟꯕ ꯆꯠꯂꯨꯕ ꯍꯜꯂꯛꯂꯒ ꯁꯦꯜ ꯇꯪꯈꯥꯏ ꯌꯦꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯌꯥꯡꯕꯅ ꯍꯥꯟꯋꯥꯏꯒ ꯃꯥꯟꯅꯗ꯭ꯔꯤ꯫ ꯃꯌꯥꯝꯕꯗ ꯃꯤꯅꯝꯗꯨꯅ ꯐꯪꯂꯛꯂꯤꯕ ꯁꯦꯜꯗꯨꯒꯤ ꯇꯪꯈꯥꯏ ꯐꯥꯎ ꯐꯥꯗꯕꯤ ꯈꯖꯤꯛꯈꯛꯅ ꯇꯪꯈꯥꯏꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯆꯝꯖꯔꯕ ꯃꯌꯥꯝꯕꯗ ꯄꯤꯁꯤꯜꯂꯤ꯫ ꯃꯌꯥꯝꯕꯁꯨ ꯃꯅꯥꯎꯕ ꯅꯨꯡꯁꯤꯕꯅ ꯅꯣꯡꯃꯇ ꯐꯠꯇꯅ ꯈꯜꯂꯨꯗꯦ꯫ ꯑꯁꯨꯝ ꯃꯌꯥꯝꯕꯗ ꯃꯤꯅꯝꯗꯨꯅ ꯁꯦꯜ ꯈꯔ ꯄꯥꯏꯕ ꯍꯧꯔꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯃ ꯑꯌꯥꯡꯕꯅ, ꯅꯨꯄꯤ, ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯂꯩꯕꯤꯔꯛꯄꯅꯤ, ꯌꯦꯡꯉꯨꯇꯨ, ꯄꯥꯝꯕ꯭ꯔꯥ? ꯊꯥꯔꯤꯛꯊꯥ ꯂꯤꯛꯇꯨ ꯃꯥꯒꯤ ꯅꯨꯄꯥꯗꯨꯗꯒꯤ ꯂꯧꯗꯨꯅ ꯃꯉꯛꯇ ꯁꯤꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯤꯛꯇꯨꯗ ꯌꯦꯡꯗꯨꯅ ꯍꯔꯥꯎꯅ, ꯌꯥꯝ ꯐꯖꯩ ꯃꯣꯏꯇꯥꯇꯣꯟ, ꯌꯥꯝ ꯄꯥꯝꯃꯤ, ꯀꯥꯟꯅꯗꯦ ꯁꯤꯗꯤ, ꯏꯆꯦꯗ ꯂꯦꯟꯅꯔꯨꯈꯤꯒꯦ꯫ ꯑꯌꯥꯡꯕꯅ ꯃꯗꯨ ꯇꯧꯗꯅꯕ ꯈꯥꯝꯃꯤ꯫ ꯏꯇꯩꯃ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯤꯅꯤ, ꯑꯗꯨꯅ ꯂꯤꯛꯇꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯩꯅ ꯏꯆꯧꯗ ꯃꯤꯅꯝꯂꯦꯁꯦ ꯈꯪꯈꯤꯅꯤ, ꯆꯤꯡꯅꯈꯤꯅꯤ, ꯌꯥꯔꯣꯏ ꯑꯣꯠꯂꯨꯅꯨ꯫ ꯑꯁ, ꯀꯩꯁꯨ ꯈꯪꯉꯣꯏꯕ, ꯃꯥꯁꯨ ꯂꯥꯏꯃꯛꯇꯤ ꯅꯠꯇꯦ, ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ? ꯀꯥꯟꯅꯗꯦ, ꯏꯆꯦꯗ ꯂꯦꯟꯅꯔꯨꯈꯤꯒꯦ꯫ ꯑꯁꯨꯝ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯂꯤꯛꯇꯨ ꯃꯆꯦꯗ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯇꯨ, ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛꯅꯤ, ꯅꯅꯥꯎ ꯅꯨꯄꯥꯅ ꯉꯁꯤ ꯂꯩꯔꯛꯂꯤꯅꯤ, ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯅꯤ꯫ ꯐꯖꯩꯌꯦ ꯁꯤꯗꯤ ꯌꯥꯝ, ꯇꯥꯡꯉꯝꯗꯧ ꯃꯥꯜꯂꯤꯕꯣ꯫ ꯍꯣꯏ, ꯌꯥꯝ ꯇꯥꯡꯉꯤ ꯍꯥꯏꯌꯦ꯫ ꯑꯁꯨꯝ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯊꯥꯔꯤꯛꯊꯥꯕꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯌꯥꯡꯕꯅ ꯀꯧꯔꯛꯄꯗꯒꯤ ꯆꯠꯈ꯭ꯔꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯆꯪꯅꯔꯛꯄꯗ ꯌꯥꯏꯐꯕꯤꯅ ꯌꯥꯝ ꯆꯤꯡꯅꯅ ꯃꯄꯨꯔꯣꯏꯕꯗ ꯃꯅꯥꯎ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯂꯩꯔꯛꯄꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯃꯣꯏꯆꯧ, ꯑꯩꯗꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ, ꯌꯦꯡꯉꯨ, ꯏꯃꯨꯡꯁꯤꯗ ꯁꯦꯜ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯄꯥꯅ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯌꯣꯜꯂꯨꯔꯤꯕ ꯐꯧ ꯑꯃꯗꯤ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔꯁꯤꯅ ꯏꯃꯨꯡ ꯄꯨꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯌꯥꯡꯕꯅ ꯑꯇꯣꯞꯄ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯕ ꯅꯠꯇꯦ꯫ ꯀꯗꯥꯏꯗꯒꯤ ꯑꯗꯨꯛ ꯇꯥꯡꯕ ꯂꯤꯛꯇꯨ ꯂꯩꯕ ꯉꯝꯂꯤꯕꯅꯣ? ꯑꯌꯥꯡꯕꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯌꯣꯜꯂꯤꯕ ꯄꯣꯠ ꯌꯣꯟꯐꯝꯗꯨꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯌꯣꯜꯂꯤꯕ ꯄꯣꯠꯁꯤꯡꯗꯨꯒꯤ ꯁꯦꯜ ꯀꯌꯥ ꯌꯥꯝ ꯄꯣꯠꯁꯤꯡꯗꯨ ꯄꯤꯒꯦ ꯍꯪꯗꯣꯛꯂꯨꯕꯅ ꯆꯨꯝꯒꯅꯤ ꯈꯜꯂꯤ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯈꯜꯂꯤꯉꯩꯗ ꯃꯥꯅ ꯑꯩꯒꯤ ꯑꯆꯝꯕꯒꯤ ꯇꯟꯖꯥ ꯂꯧꯈ꯭ꯔꯕ ꯖꯥꯠꯂ? ꯐꯔꯦ, ꯑꯩ ꯍꯌꯦꯡ ꯆꯠꯇꯨꯅ ꯄꯣꯠ ꯌꯣꯟꯕ ꯈꯨꯔꯥꯗꯨꯗ ꯍꯪꯉꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯄꯣꯠ ꯊꯥꯐꯝ ꯌꯣꯟꯐꯝꯗꯨ ꯌꯧꯗꯨꯅ ꯈꯨꯔꯥꯗꯨꯗ ꯃꯈꯣꯏꯅ ꯌꯣꯟꯕ ꯂꯥꯛꯂꯤꯕ ꯄꯣꯠꯁꯤꯡꯗꯨꯒꯤ ꯃꯃꯜꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯪꯗꯣꯛꯏ꯫ ꯄꯣꯠ ꯌꯣꯟꯕ ꯈꯨꯔꯥꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯪꯂꯤꯕ ꯃꯌꯥꯝꯁꯤ ꯃꯃꯜ ꯆꯞ ꯆꯥꯅꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏꯅꯦ꯫ ꯃꯇꯝ ꯃꯇꯝꯒꯤ ꯃꯃꯜ ꯈꯔ ꯍꯥꯏꯒꯠꯄ, ꯈꯔ ꯍꯥꯏꯊꯕ ꯂꯩꯅꯦ꯫ ꯑꯗꯨꯅ ꯄꯣꯠꯁꯤꯃꯗꯤ ꯁꯤ ꯄꯤ ꯍꯥꯏꯕ ꯉꯝꯃꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯨꯔꯥ, ꯈꯔ ꯇꯥꯊꯔꯛꯄꯒꯤꯁꯨ ꯈꯔ ꯍꯥꯏꯒꯠꯂꯛꯄꯒꯤꯁꯨ ꯑꯅꯤ ꯊꯣꯛꯅ ꯍꯥꯏꯕꯤꯔꯨ꯫ ꯑꯁꯨꯝꯅ ꯄꯣꯠ ꯌꯣꯟꯕ ꯈꯨꯔꯥꯗꯨꯅ ꯃꯊꯪ ꯃꯊꯪ ꯍꯥꯏꯊꯔꯛꯂꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯃꯃꯜꯗꯨ ꯇꯥꯕꯗꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯇꯪꯈꯥꯏ ꯌꯦꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯅ ꯌꯦꯟꯅꯔꯛꯈꯤꯕ ꯁꯦꯜꯁꯤꯡꯗꯨꯒꯤ ꯇꯪꯈꯥꯏꯅꯤ ꯍꯥꯏꯗꯨꯗꯤ ꯁꯔꯨꯛ ꯃꯔꯤ ꯊꯣꯛꯄꯒꯤ ꯑꯃꯈꯛꯇ ꯑꯣꯏꯔꯝꯂꯤ꯫ ꯃꯁꯤ ꯈꯪꯂꯛꯄꯗ ꯂꯥꯏꯕ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ, ꯈꯨꯔꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯍꯜꯂꯛꯈꯤ꯫ ꯍꯜꯂꯛꯄꯒ ꯃꯅꯥꯎ ꯅꯨꯄꯥ ꯀꯧꯊꯣꯛꯇꯨꯅ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ ꯇꯞꯅ ꯉꯛꯏ꯫ ꯑꯌꯥꯡꯕ, ꯅꯌꯥꯝꯕꯗꯤ ꯅꯪꯉꯣꯟꯗ ꯉꯁꯤ ꯐꯥꯎꯕ ꯀꯥꯏꯈꯤꯗꯕ꯭ꯔꯅ ꯈꯟꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯕ, ꯅꯪꯅ ꯇꯧꯕꯗ ꯌꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯇꯥꯏꯌꯣꯟꯅꯔꯝꯂꯦ꯫ ꯑꯌꯥꯡꯕ, ꯃꯌꯥꯝꯕꯅ ꯍꯥꯏꯔꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯇꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯪꯉꯛꯏ꯫ ꯀꯔꯤꯅꯣ ꯏꯆꯧꯅ ꯑꯗꯨꯃꯛ ꯍꯥꯏꯗꯨꯕꯨ? ꯂꯣꯏꯅ ꯌꯥꯏ ꯀꯩꯅꯣ, ꯀꯅꯥꯅ ꯀꯔꯤꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯂꯒꯦ? ꯋꯥꯁꯦ ꯀꯣꯏꯔꯨꯗꯨꯅ ꯀꯥꯟꯅꯗꯦ, ꯍꯥꯏꯔꯒꯦ꯫ ꯅꯪꯅ ꯅꯍꯥꯟꯈꯩ ꯏꯌꯥꯝꯕꯒ ꯌꯦꯟꯅꯔꯤꯕ ꯁꯦꯜꯗꯨꯕꯨ ꯇꯪꯈꯥꯏ ꯆꯞ ꯆꯥꯅ ꯌꯦꯟꯅꯩ ꯍꯥꯏꯕ ꯆꯨꯝꯃꯕ꯭ꯔꯣ? ꯅꯪ ꯅꯁꯥꯅ ꯌꯥꯅꯤꯡꯂꯕ꯭ꯔꯕ? ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯅꯣꯡꯃꯗ ꯈꯜꯂꯨꯗꯦ꯫ ꯑꯣ, ꯑꯗꯨꯒꯤꯗꯤ ꯏꯆꯧ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ꯫ ꯏꯆꯧꯅ ꯈꯔ ꯄꯪꯕꯗꯨꯗ ꯃꯤꯅ ꯄꯣꯠꯀꯤ ꯁꯦල් ꯋꯥꯠꯅ ꯋꯥꯠꯅ ꯄꯤꯕꯤꯔꯛꯏꯗꯅ ꯃꯥꯡꯕꯗꯤ ꯏꯕꯥꯅꯤ ꯃꯥꯡꯃꯤꯟꯅꯩ꯫ ꯑꯗꯨꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯍꯩ ꯁꯤꯡꯖꯕꯅ ꯄꯣꯠꯇꯨꯒꯤ ꯃꯃꯜꯗꯣ ꯍꯦꯟꯅ ꯌꯣꯟꯖꯕꯅꯤ꯫ ꯑꯩꯒꯤ ꯍꯩꯖ ꯁꯤꯡꯖꯕꯅ ꯇꯥꯟꯕ ꯁꯦꯜꯅꯤꯅ ꯑꯩꯒꯤ ꯂꯧꯐꯝ ꯊꯣꯛꯄꯗꯣ ꯂꯧꯍꯧꯕꯅꯤ꯫ ꯃꯁꯤꯗ ꯏꯆꯧꯅ ꯋꯥꯔꯧꯅꯤꯡꯉꯥꯏ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯤꯕ? ꯅꯪꯅ ꯌꯣꯟꯕ ꯆꯠꯆꯔꯕꯁꯨ ꯄꯣꯠꯇꯨ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗꯗꯤ ꯑꯩꯒꯤ ꯏꯄꯥꯡꯒꯜꯅ ꯍꯦꯟꯅ ꯌꯥꯎꯏꯗꯅ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯅꯪꯅ ꯍꯦꯜꯂꯤ ꯑꯩꯅ ꯍꯦꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯗ ꯆꯞ ꯃꯥꯟꯅꯩ ꯑꯃꯠꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯂꯝꯕ,
ꯐꯔꯦ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯁꯤ ꯌꯧꯅ ꯈꯜꯂꯝꯃꯕꯅꯤꯅ ꯉꯁꯤꯗꯒꯤ ꯂꯧ ꯏꯪꯈꯣꯜꯁꯦ ꯏꯌꯥꯝꯕꯒ ꯆꯞ ꯆꯥꯅ ꯇꯪꯈꯥꯏ ꯌꯦꯟꯅꯔꯁꯤꯀꯣ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯖꯔꯣ ꯑꯁꯨꯝꯅ ꯂꯧ ꯏꯪꯈꯣꯜ ꯇꯪꯈꯥꯏ ꯌꯦꯟꯅꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯌꯥꯡꯕꯒ ꯊꯥꯔꯤꯛ ꯊꯥꯒ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯂꯩꯗꯨꯅ ꯍꯣꯡꯗꯣꯛꯈ꯭ꯔꯤ ꯂꯥꯏꯕ ꯃꯇꯩ ꯃꯅꯥꯎꯁꯨ ꯋꯥꯅ ꯁꯨꯔꯕꯁꯨ ꯃꯁꯥꯒꯤ ꯍꯨꯃꯥꯡꯃꯜꯗꯤ ꯁꯦꯡꯅ ꯃꯈꯨꯠꯇ ꯐꯪꯖꯔꯤ ꯂꯥꯏꯕ ꯊꯕꯛ ꯀꯜꯂꯤ ꯃꯇꯝ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯗꯦ ꯂꯧ ꯆꯠꯇ꯭ꯔꯒꯅ ꯏꯪꯈꯣꯜ ꯑꯅꯤꯃꯛ ꯆꯠꯇ꯭ꯔꯒꯅ ꯅꯣꯡꯃꯗꯨꯒꯤ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯦ ꯁꯣꯝꯗꯅ ꯑꯌꯥꯡꯕꯗꯤ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯕ ꯍꯧꯔꯛꯏ ꯁꯦꯜ ꯄꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯅꯠꯇ꯭ꯔꯗꯤ ꯄꯨꯟꯗꯦ ꯑꯍꯤꯡ ꯆꯨꯞꯄ ꯌꯨꯝ ꯍꯟꯖꯤꯅꯤ ꯈꯪꯗꯕ ꯃꯈꯩ ꯊꯛ ꯆꯥꯗꯨꯅ ꯉꯥꯎꯗꯨꯅ ꯂꯒꯥꯎꯗ ꯉꯥꯎꯗꯨꯅ ꯂꯩꯈ꯭ꯔꯤ ꯊꯥꯔꯤꯛ ꯊꯥꯁꯨ ꯀꯔꯤ ꯅꯨꯡꯒꯤ ꯊꯥꯛꯂꯨꯕ ꯂꯥꯡꯅꯣ ꯍꯥꯏꯕꯗꯨ ꯌꯧꯔꯤ ꯅꯣꯡꯃ ꯊꯥꯔꯤꯛ ꯊꯥꯅ ꯃꯣꯏꯇꯥꯇꯣꯟ ꯉꯁꯤꯗꯤ ꯂꯧꯗꯣ ꯑꯃꯨꯛꯇ ꯀꯨꯝꯃꯨꯁꯤꯕ ꯑꯩꯁꯨ ꯌꯥꯎꯒꯦ ꯂꯧꯗꯣ ꯂꯤꯡꯈꯤꯕꯗꯒꯤ ꯍꯟꯅ ꯉꯁꯤꯐꯥꯎ ꯌꯦꯡꯉꯨꯗ꯭ꯔꯤ ꯅꯨꯄꯤ ꯁꯦꯜ ꯑꯁꯨꯛ ꯄꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤꯗ ꯀꯔꯤꯒꯤ ꯊꯕꯛ ꯋꯥꯅ ꯑꯃꯨꯛ ꯁꯨꯔꯗꯣꯏꯅꯣ ꯐꯧꯁꯨ ꯂꯤꯡꯈ꯭ꯔꯦꯗꯅ ꯃꯔꯥꯏꯅ ꯍꯧꯖꯔꯝꯖꯅꯤ ꯂꯣꯛꯂꯝꯗꯥꯏꯗ ꯆꯠꯂꯒ ꯂꯣꯏꯔꯦ ꯑꯌꯥꯡꯕ ꯍꯩꯅ ꯇꯥꯟꯅꯕ ꯌꯥꯔꯛꯇ꯭ꯔꯤ ꯄꯨꯔꯥ ꯑꯣꯟꯈ꯭ꯔꯤ ꯊꯕꯛꯁꯨ ꯆꯠꯄꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯤ ꯁꯣꯝꯗꯅ ꯂꯥꯏꯕ ꯑꯃꯁꯨꯡ ꯌꯥꯏꯐꯕꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯦꯜ ꯄꯥꯏꯈꯠꯂꯛꯇꯨꯅ ꯂꯧ ꯏꯪꯈꯣꯜ ꯈꯔꯁꯨ ꯂꯦꯞꯁꯤꯟꯖꯕ ꯉꯝꯂꯛꯂꯤ ꯁꯦꯜ ꯈꯔ ꯄꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯁꯦꯜ ꯄꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯎꯁꯤꯠꯇꯕꯗꯤ ꯈꯛ ꯇꯧꯗꯦ ꯃꯤꯒꯤ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯍꯜ ꯂꯃꯟ ꯊꯛ ꯈꯥ ꯈꯪꯅ ꯆꯠꯂꯤ ꯍꯧꯖꯤꯛꯇꯤ ꯂꯧ ꯈꯥꯎꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯂꯧ ꯈꯥꯎꯗꯨꯅ ꯂꯧ ꯎꯕ ꯃꯤꯁꯤꯡ ꯃꯥꯒꯤ ꯐꯧꯁꯤꯡꯗꯨ ꯇꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯗ ꯄꯨꯈꯠꯂꯛꯈꯤ ꯂꯥꯏꯕꯒꯤ ꯐꯧꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯐꯧ ꯐꯖꯩ ꯍꯥꯏꯅꯈꯤꯕꯅ ꯈꯨꯜꯗꯨꯒꯤ ꯃꯍꯥꯖꯣꯟꯒꯤ ꯅꯥꯀꯣꯡ ꯌꯧꯗꯨꯅ ꯐꯧ ꯂꯩꯒꯦ ꯂꯥꯛꯂꯤ ꯀꯗꯥꯏ ꯂꯥꯏꯕꯒꯤ ꯐꯧꯗꯨ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯒꯤ ꯕꯣꯔꯥꯗꯒꯤ ꯐꯧ ꯈꯔ ꯃꯈꯨꯠ ꯈꯨꯕꯥꯛꯇ ꯊꯝꯗꯨꯅ ꯌꯦꯡꯉꯤ ꯎꯁ ꯐꯖꯈ꯭ꯔꯦꯗ ꯐꯧꯁꯤꯗꯤ ꯑꯁꯨꯛ ꯃꯍꯩ ꯆꯨꯝꯕ ꯐꯧꯁꯤꯗꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗ ꯐꯖꯈ꯭ꯔꯦꯗ ꯂꯥꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯪꯒꯤꯁꯦ ꯕꯣꯔꯥ ꯀꯌꯥꯅꯣ ꯑꯩ ꯂꯣꯏꯅ ꯂꯧꯔꯒꯦ ꯃꯃꯜ ꯀꯌꯥꯅꯣ ꯍꯥꯏꯔꯣ ꯑꯣꯖꯥ ꯕꯣꯔꯥ 30 ꯈꯛꯇꯅꯤ ꯃꯃꯜꯗꯤ ꯑꯣꯖꯥꯅ ꯄꯤꯅꯤꯡꯕ ꯈꯔ ꯄꯤꯕꯤꯔꯝꯃꯨ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯋꯥꯃꯟꯁꯨ ꯌꯦꯡꯗꯕ ꯌꯥꯄꯣꯟꯇꯦ ꯁꯦꯁꯦ ꯃꯌꯥꯝꯅ ꯐꯧ ꯕꯣꯔꯥꯗ ꯂꯨꯄꯥ 3 ꯄꯤꯕꯗꯣ ꯑꯩꯅ 5 ꯄꯤꯔꯒꯦ ꯌꯥꯔꯦꯀꯣ ꯂꯥꯏꯕꯁꯨ ꯌꯥꯗꯨꯅ ꯁꯦꯜꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯍꯟꯈ꯭ꯔꯤ ꯑꯌꯥꯡꯕꯁꯨ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯈꯔꯗꯁꯨ ꯐꯪꯉꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯧꯗꯨꯁꯨ ꯀꯩꯊꯦꯜꯗ ꯄꯨꯔꯛꯂꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯂꯧꯕꯤꯌꯨ ꯌꯥꯗ꯭ꯔꯤ ꯄꯣꯠ ꯌꯣꯟꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯗꯥꯗꯥ ꯑꯩꯒꯤ ꯐꯧꯁꯤ ꯈꯔ ꯂꯧꯕꯤꯍꯧꯒꯗ꯭ꯔꯥ ꯀꯗꯥꯏꯅꯣ ꯐꯧ ꯃꯁꯛ ꯍꯥꯟꯅ ꯌꯦꯡꯈꯤꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯐꯧ ꯕꯣꯔꯥꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯏꯁ ꯀꯔꯤ ꯐꯧꯅꯣ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈꯤꯗ꯭ꯔꯦꯗ ꯐꯧꯔ ꯐꯧꯋꯥꯝꯅ ꯅꯥꯄꯤꯔ ꯈꯪꯗ꯭ꯔꯦꯅꯦ ꯅꯪꯒꯤꯁꯤꯗꯤ ꯑꯁ ꯁꯤꯗꯤ ꯑꯩ ꯂꯧꯕ ꯉꯝꯃꯔꯣꯏ ꯗꯥꯗꯥ ꯕꯣꯔꯥꯗ ꯃꯈꯥꯏꯗ ꯄꯤꯔꯕꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯐꯧꯁꯤ ꯂꯧꯕꯤꯍꯧꯔꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯐꯧꯗꯨꯗꯤ ꯂꯦꯝꯅ ꯄꯤꯒꯦ ꯍꯥꯏꯔꯐꯥꯎ ꯄꯥꯝꯗꯦꯀꯣ ꯑꯩ ꯆꯠꯂꯨ ꯑꯁꯨꯝ ꯇꯥꯜꯂꯛꯈꯤ ꯃꯊꯪ ꯍꯪꯕꯗꯁꯨ ꯀꯅꯥꯃꯠꯇꯅ ꯂꯧꯕꯤꯌꯨ ꯌꯥꯗꯕꯒꯤ ꯃꯌꯨꯝ ꯍꯜꯂꯛꯈꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯌꯥꯡꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯔꯥꯏ ꯆꯥꯏꯊꯕ ꯍꯧꯔꯛꯈꯤ ꯂꯒꯥꯎꯗ ꯃꯥꯒꯤ ꯂꯩꯖꯔꯝꯕ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯈꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯋꯥꯠꯁꯤꯜꯂꯛꯈꯤ ꯑꯁꯨꯛ ꯋꯥꯔꯤꯉꯩꯁꯤꯗ ꯃꯉꯣꯟꯗꯗꯤ ꯂꯨ ꯀꯣꯛꯄ ꯀꯨꯝꯗ ꯂꯦꯟ ꯇꯥꯏ ꯍꯥꯏꯕꯗꯨ ꯊꯣꯛꯂꯔꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛ ꯊꯥꯁꯨ ꯃꯁꯥ ꯀꯟꯅ ꯉꯝꯂꯛꯇ꯭ꯔꯤ ꯂꯥꯏꯌꯦꯡ ꯁꯦꯜ ꯂꯩꯇꯕꯅ ꯈꯨꯜꯗꯨꯒꯤ ꯃꯍꯥꯖꯣꯟꯗꯨꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯨ ꯊꯝꯗꯨꯅ ꯁꯦꯜ ꯈꯔ ꯂꯧꯔꯛꯈꯤ ꯏꯕꯨꯡꯉꯣ ꯍꯥꯏꯅꯔꯤꯕ ꯊꯥꯁꯤꯗ ꯁꯦꯜ ꯍꯟꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯏꯪꯈꯣꯜꯁꯤ ꯑꯩꯅ ꯂꯧꯒꯅꯤꯀꯣ ꯑꯌꯥꯡꯕꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯌꯥꯅꯗꯨꯅ ꯁꯦꯜꯗꯨ ꯂꯧꯔꯤ ꯁꯦꯜꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯏꯌꯦꯡꯕꯅꯤ ꯆꯥꯅ ꯊꯛꯅꯕ ꯁꯤꯟꯕꯗꯒ ꯁꯦꯜꯗꯨ ꯂꯣꯏꯊꯣꯛꯈ꯭ꯔꯤ ꯁꯦꯜ ꯊꯣꯛꯂꯛꯇꯕꯅ ꯊꯥꯅꯈꯤꯕ ꯃꯇꯝ ꯌꯧꯔꯐꯥꯎ ꯁꯦꯜ ꯍꯟꯕ ꯉꯝꯗ꯭ꯔꯤ ꯃꯤꯒꯤꯗꯤ ꯁꯣꯏꯕ ꯌꯥꯗꯕꯅ ꯊꯥꯅꯈꯤꯕ ꯃꯇꯝ ꯌꯧꯕꯅ ꯁꯦꯜ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯅꯩꯔꯔꯤ ꯑꯌꯥꯡꯕ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯨꯄꯤ ꯏꯕꯥꯅꯤ ꯑꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯉꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗ꯭ꯔꯤ ꯑꯗꯣ ꯑꯩ ꯏꯆꯧꯒ ꯏꯇꯩꯃꯒꯗ ꯍꯌꯦꯡꯃꯛ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯁꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯌꯥꯝꯕꯅꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨꯁꯤ ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯇꯨꯅ ꯈꯨꯔꯨꯝꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯂꯥꯏꯕꯅ ꯌꯥꯔꯦ ꯍꯧꯒꯠꯂꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯧꯅꯝꯈꯤꯕꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯕꯨꯅꯦ ꯅꯪ ꯑꯩꯒꯤ ꯏꯔꯦꯝꯈꯥꯛꯀꯤ ꯏꯅꯥꯎꯅꯤ ꯑꯗꯨꯅ ꯅꯍꯥꯟꯅ ꯑꯩꯅ ꯉꯥꯛꯄꯤꯈ꯭ꯔꯕꯅꯤ ꯐꯔꯦ ꯏꯅꯥꯎꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯑꯗꯨꯝꯅ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯅꯨꯀꯣ ꯑꯌꯥꯡꯕꯅ ꯏꯆꯧ ꯅꯅꯥꯎ ꯑꯗꯨꯒꯨꯝꯕ
ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯤ ꯐꯔꯣꯏꯗꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯑꯩ ꯂꯥꯛꯎ ꯌꯨꯝ ꯆꯪꯉꯁꯤ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯀꯨꯏꯔꯦ ꯆꯥꯛꯀ ꯆꯥꯃꯤꯟꯅꯗꯕ ꯉꯁꯤꯗꯒꯤ ꯍꯥꯟꯅꯒ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤꯀꯣ ꯍꯣꯏ ꯏꯆꯧ ꯑꯁꯣꯝꯗꯁꯨ ꯌꯥꯏꯐꯕꯤꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯊꯥꯔꯤꯛꯊꯥ ꯂꯥꯞꯇꯛꯅ ꯐꯝꯃꯤ ꯑꯌꯥꯡꯕ ꯂꯥꯏꯕ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯅꯩ ꯑꯌꯥꯡꯕꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯆꯤꯊꯗꯅ ꯇꯝꯂꯤ ꯃꯆꯤꯟꯗ ꯂꯥꯜꯂꯦ ꯍꯥꯏꯕꯁꯨ ꯂꯦꯞꯇꯦ ꯋꯥꯔꯤ ꯂꯤꯅ ꯂꯤꯅ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯀꯞꯄꯁꯨ ꯂꯦꯞꯇꯦ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯇꯥꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯂꯥꯏꯕꯅ ꯃꯅꯥꯎꯒꯤ ꯇꯣꯜꯂꯝꯕ ꯁꯦꯜ ꯂꯧ ꯏꯪꯈꯣꯜ ꯂꯣꯏꯅ ꯍꯟꯗꯣꯛꯄꯤꯔꯤ ꯑꯗꯨꯒ ꯊꯥꯔꯤꯛꯊꯥꯁꯨ ꯐꯖꯅ ꯂꯥꯌꯦꯡꯕꯤꯗꯨꯅ ꯐꯔꯤ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎꯅ ꯂꯩꯈꯤ ꯋꯥꯔꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯐꯅ ꯈꯠꯅ ꯆꯩꯅꯕ ꯌꯥꯅꯗꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯈ꯭ꯔꯁꯨ ꯑꯃꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯏꯆꯤꯜ ꯏꯅꯥꯎꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯅꯁꯥꯅ ꯈꯪꯅ ꯁꯥꯖꯦꯟ ꯁꯦꯝꯗꯨꯅ ꯂꯩꯕ ꯍꯧꯕ ꯌꯥꯔꯤ ꯃꯁꯤꯗꯤ ꯇꯥꯏꯕꯪꯁꯤꯗ ꯇꯥꯏꯕꯪ ꯃꯄꯨꯅ ꯂꯦꯡꯕ ꯌꯥꯗꯅ ꯌꯥꯠꯂꯝꯂꯕ ꯄꯣꯔꯝꯅꯤ